ꯂꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯑꯊꯣꯏꯕ ꯀꯧꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕ ꯆꯠꯄ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯊꯣꯏꯕꯒꯤ ꯃꯄꯥ ꯃꯄꯨ ꯈꯨꯗꯤꯡꯃꯛ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯒꯤ ꯊꯕꯛꯅ ꯁꯤꯟꯐꯝ ꯑꯣꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯨꯔꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯈꯤꯔꯝꯗꯦ꯫ ꯑꯊꯣꯏꯕ ꯌꯥꯝꯅ ꯆꯝꯖꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯆꯝꯖꯕ ꯀꯣꯀꯤꯜ ꯀꯧꯕ ꯃꯔꯨꯞ ꯑꯃꯁꯨ ꯂꯩꯖꯔꯝꯃꯤ꯫ ꯀꯣꯀꯤꯜ, ꯍꯟꯗꯛꯇꯤ ꯎꯌꯣꯛꯀꯣꯜꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕ ꯆꯠꯂꯨꯁꯤꯗꯅ ꯏꯇꯥꯎ꯫ ꯃꯗꯨꯒꯤ ꯆꯤꯡꯗꯨ ꯑꯩꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯗ ꯏꯇꯥꯎ꯫ ꯍꯟꯗꯛꯇꯤ ꯀꯅꯥꯅꯣ ꯅꯪꯅ ꯐꯒꯗꯕ ꯃꯤ ꯑꯃ ꯊꯤꯔꯒ ꯆꯠꯃꯤꯟꯅꯔꯣꯗ ꯏꯇꯥꯎ꯫ ꯑꯩꯗꯤ ꯃꯗꯨꯗ ꯆꯠꯄꯒ ꯌꯥꯎꯕ ꯉꯝꯂꯣꯏꯀꯣ꯫ ꯑꯁ ꯀꯣꯀꯤꯜ, ꯀꯥꯔꯟ ꯉꯥꯡꯅꯨ ꯀꯩꯗꯧꯔꯒꯦ? ꯃꯐꯝꯗꯣ ꯑꯇꯣꯞꯄꯒ ꯆꯠꯄꯗ ꯈꯨꯠꯂꯣꯏꯔꯣꯏ ꯇꯧꯕꯅꯦꯕ꯫ ꯑꯗꯨꯒꯅꯦ ꯏꯇꯥꯎ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯊꯣꯏꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯀꯣꯀꯤꯜꯗꯤ ꯑꯊꯣꯏꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯀꯣꯀꯤꯜꯗꯨ ꯑꯊꯣꯏꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯀꯣꯀꯤꯜꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯋꯥꯔꯣꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯊꯣꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ, "ꯑꯣ, ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯇꯈꯦꯜꯂꯩꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕꯅꯦ." ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯑꯁꯦꯡꯕ꯭ꯔꯥꯅꯦ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯌꯥꯎꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯊꯣꯏꯕ ꯃꯥꯒꯤ ꯃꯇꯥꯎ ꯀꯣꯀꯤꯜꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯂꯗꯨꯅ ꯋꯥꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯀꯣꯀꯤꯜꯗ ꯅꯧꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯣꯀꯤꯜꯁꯨ ꯍꯔꯥꯎꯅ ꯑꯊꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯣꯏꯕꯗꯨ ꯃꯥꯒꯤ ꯀꯥꯡꯕꯨ 4-5 ꯑꯗꯨꯒ ꯎꯌꯣꯛꯀꯣꯜꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯕꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ꯫ ꯀꯣꯀꯤꯜꯅ, "ꯃꯇꯥꯎ, ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯣꯡꯆꯠꯁꯤꯗ ꯇꯈꯦꯜꯂꯩꯁꯨ ꯌꯥꯎꯅꯤ ꯍꯥꯏꯈꯤꯕꯗꯥꯏ?" "ꯍꯣꯏ ꯃꯇꯥꯎ." "ꯑꯗꯨꯒ ꯇꯈꯦꯜꯂꯩꯗꯤ ꯀꯗꯥꯏ?" ꯀꯣꯀꯤꯜꯒꯤ ꯃꯇꯧꯗꯨ ꯑꯊꯣꯏꯕꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯄꯃꯛꯇꯤ ꯅꯣꯛꯂꯝꯗꯦ꯫ ꯍꯦꯛ ꯅꯣꯛꯂꯨꯕꯗ ꯀꯣꯀꯤꯜ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯔꯅꯤ ꯈꯪꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ, "ꯃꯇꯥꯎ, ꯁꯥꯎꯔꯅꯨ ꯀꯩꯗꯧꯔꯒꯦ? ꯇꯈꯦꯜꯂꯩꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯕ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨ 2-3 ꯄꯨꯔꯛꯈꯤꯅꯤ ꯍꯥꯏꯕ꯫ ꯃꯈꯣꯏꯗꯣ ꯂꯧꯕ ꯆꯠꯈꯤꯕꯅꯦꯕ." ꯃꯈꯣꯏ 4-5ꯗꯨ ꯋꯥ ꯉꯥꯡꯅꯗꯕꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯎꯈꯥꯗ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯈꯦꯜꯂꯩꯁꯨ ꯃꯥꯒꯤ ꯈꯣꯡꯕꯨ 2-3 ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ "ꯑꯦ, ꯇꯈꯦꯜꯂꯩ, ꯑꯩꯗꯤ ꯅꯪ ꯌꯥꯎꯔꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯀꯤꯜꯗꯣ ꯇꯈꯦꯜꯂꯩꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯇꯈꯦꯜꯂꯩ ꯀꯣꯀꯤꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯕꯨꯡ ꯑꯊꯣꯏꯕꯗ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯤꯔꯝꯃꯤ꯫ "ꯁꯦ, ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯇꯥꯕꯨꯗꯅꯦ ꯌꯦꯡꯕꯗ ꯑꯗꯨꯈꯛ ꯊꯦꯡꯅꯩ." "ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯁꯤꯗ ꯌꯥꯎꯔꯕꯣ?" "ꯌꯥꯎꯔꯕꯅꯦ." ꯑꯊꯣꯏꯕꯅ ꯎꯄꯨ ꯃꯆꯥꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯎꯄꯨ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤ ꯃꯆꯦꯠ ꯑꯃ ꯊꯨꯞꯂꯒ ꯌꯥꯎꯔꯝꯃꯤ꯫ ꯐꯤ ꯃꯆꯦꯠ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯎꯌꯣꯛꯀꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯕꯨ ꯆꯠꯅꯕ ꯂꯝꯕꯤꯗꯨ ꯌꯦꯛꯂꯒ ꯌꯥꯎꯕ ꯐꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯐꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ "ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯈꯪꯂꯕꯅꯤꯅ ꯎꯌꯣꯛꯀꯣꯜ ꯃꯥꯏꯀꯩ ꯄꯥꯡꯂꯁꯦ." ꯄꯣꯊꯥꯗꯨꯅ ꯐꯝꯅꯔꯝꯕ ꯃꯈꯣꯏ 3-4 ꯑꯗꯨꯁꯨ ꯐꯨꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯥꯒꯤ ꯅꯝꯕꯣ ꯊꯥꯕꯣ ꯄꯥꯏꯅꯗꯨꯅ ꯆꯠꯄ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯇꯈꯦꯜꯂꯩꯅ ꯑꯔꯨꯝꯕ ꯅꯝꯕꯣ ꯊꯥꯕꯣ ꯄꯨꯗꯨꯅ ꯆꯠꯄ ꯑꯗꯨ ꯎꯕꯗ ꯀꯣꯀꯤꯜꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯣꯀꯤꯜꯅ, "ꯇꯈꯦꯜꯂꯩ, ꯅꯪꯒꯤ ꯄꯣꯠꯌꯣꯝꯗꯣ ꯑꯩ ꯄꯨꯕꯤꯒꯦꯗꯅ." "ꯌꯥꯔꯅꯤꯗ ꯇꯥ ꯀꯣꯀꯤꯜ, ꯑꯩ ꯑꯗꯨꯝ ꯄꯨꯖꯔꯒꯦ." ꯊꯥꯖꯅ, "ꯇꯥ ꯀꯣꯀꯤꯜꯁꯦ ꯇꯈꯦꯜꯂꯩ ꯈꯛꯇꯪꯒ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯕꯤꯒꯦꯒ ꯑꯃꯠꯇ ꯍꯥꯏꯕꯤꯗꯦꯕ." "ꯊꯥꯖ, ꯅꯪꯒꯤ ꯄꯣꯠꯌꯣꯝꯗꯨꯁꯨ ꯄꯤꯔꯛꯑꯣ, ꯑꯩ ꯄꯨꯕꯤꯔꯛꯑꯒꯦ." ꯊꯥꯖꯁꯨ ꯍꯔꯥꯎꯅ ꯀꯣꯀꯤꯜꯗ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯄꯤꯁꯟꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯁꯥꯗꯨ ꯏꯌꯥꯡ ꯌꯥꯡꯅ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯈꯦꯜꯂꯩꯅ ꯃꯥꯒꯤ ꯈꯔ ꯌꯥꯡꯕ ꯄꯣꯠꯌꯣꯝ ꯑꯃ ꯊꯥꯖꯗ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯊꯥꯖꯗꯨ ꯇꯈꯦꯜꯂꯩꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯇꯈꯦꯜꯂꯩꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯄꯨꯔꯝꯃꯤ꯫ ꯃꯈꯣꯏꯗꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯌꯣꯛꯀꯣꯜꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯊꯣꯏꯕ, "ꯍꯁ, ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯤꯡꯈꯣꯡ ꯑꯁꯤ ꯐꯥꯎꯕꯗ ꯌꯧꯔꯛꯂꯤ ꯇꯧꯔꯤꯁꯦ." "ꯏꯕꯣ, ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯕꯗ ꯈꯥꯡꯌꯦꯡꯐꯝ ꯌꯧꯕ ꯁꯣꯏꯗ꯭ꯔꯦꯗꯣ." "ꯏꯕꯣ, ꯑꯗꯨꯃꯗꯤ ꯍꯥꯏꯅꯨꯍꯦ ꯅꯪꯁꯨ꯫ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕ ꯐꯪꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯁꯥꯗꯣ ꯃꯔꯦꯛ ꯃꯍꯥꯎ ꯈꯔ ꯊꯣꯛꯂꯤꯕ ꯑꯗꯣ?" "ꯇꯥꯃꯣꯆꯥ, ꯍꯟꯗꯛꯇꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕ ꯂꯥꯏꯔꯤ꯫ ꯄꯥꯕꯨꯡꯆꯧꯒ ꯄꯥꯕꯨꯡꯒꯒꯤꯅꯦ ꯂꯤꯈꯨꯟ ꯈꯔ ꯊꯤꯈꯤꯁꯤꯀꯣ." "ꯍꯣꯏꯗ, ꯍꯣꯏꯗ." ꯆꯤꯡ ꯑꯁꯤꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕ ꯆꯠꯈꯤꯕꯗꯒꯤ ꯑꯊꯣꯏꯕꯒ ꯃꯄꯥꯒ ꯃꯈꯨꯔꯥꯒꯗꯨ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯕꯅꯤ꯫
Maram maduna nupi masa oiribi takhelena umang wamang marag asida mabungi matung induna lagliba asini. Asumna makoido singkhong adu khara karaklami. Makoina mate khara karakpaga yum tara konmuktang taba khullama thengnerami. Matam adu mamsuk toksalakpa matam oibaga makoi mayam adu yum ama hekteda sanglasi haiduna hainaraklami. Athoibana khulladugi khunjinda leiba yum amagi sumangda lepladuna ibung adugi mi tanaba haiduna koroklami. Yum masibu kana khana leibige. Athoibagi khonjel adu tabada imungdagi ahal oiraba nupa ama tholaklami. Aduga athoiba makoi lakminariba mayam sing aduda ngakna yengladuna. Ibungma, nakoibu kana kananone. Asuk thenglaba matam masida nakoibu kari haige haibano. Ipo, aikoi si arapa mfam amadagi khulasida thunglaba tangairi. Ipo, aikoi gi jangjafam aikoi gi thungfam amata leitre. Ipo, ipuna yaragadi ngasi ahingse ahing asimata leksageba. Ahal aduna athoibana hariba wafam aduda faldauna yathokpa ngamlamde. Adubu makhoigi marakta leisabi masa ani khak yauriba adu ubada ahal aduna leisabi masa ani khak adubu lamhang aduda lekpa nungaite haiduna khalame. Hoi lao imungda sanglase. Ibungo nakhoibu khulasida kaidauba laklibano ne. Ipu hoina leiriba sing asigi singyaida leiba hiramani muktana thallaba surung adubu thiba laklibani. Ibungo napuna haigadabade madugi surung adugi manakta naglunuko. Maduda leiba hiramani muktado madu thiba lakpa amata ngasi phawbada hingna hankidrine. Ngasibudi ipugi sida leiro. Haying nung henganbaga nakoi mafam asi thadokduna satkhuko. Madun nakoi yaifaba oigani. Pare. Ngasigidi ai asida arhiba khara sathak tawduna leirasi. Pare. Asi hairaga ahal aduna makoi mayam adugi lekpam sapam sinbirame. Ahal aduna magi masunupi tampada leisabi masa ani adugi sena sanaba pirol khara supibiyu haiduna hairami. Tampa mapuna haiba aduda magi mapimarol khara puthoklaga takhelai amadi thazna leiriba ka aduda laklame. Tampana se nasigidi si selose ado nakhoi ani se nasaksu loina phase kari mingbu kauge. Thazana aigidi thaza kawe imanabi asigina ne takhelai kaubane. Ado nangidi kari kauge? Aigibudi tampa kawe. Ado karigino nakhoi ani na nasak ifa phasa kai chingkani haina lakliba asibo. O aduburo ita ataigi nateda takhelai mapabungdo sing asida hiramani mukta thibani haina chatkiba adudagi dum halakhidre. Adunane takhelai mapabungi khongul liba laklibani. Maduda aishu matungi laklibani. Nakoina hairiba ase hiramani mukta lai haina hainaba surung maduda soidana oiramgani ne. Mane itabu madugi maramda kari khange. Ita aidi thoina khangdi. Ado akoi ipuna haibadadi mafam ado sa saba sa nga yamna lai hai maduda zatkiba mi amatani ita hingna amata halakhidri hai. Aduna akoi gi khulgi miyoy amatane madugi manakta amata changludi. Hanuba aduna haikiba wadu sinkumanaba aduda takhelaiga thazaga yengne. Madudagi wari adubu toklaga thazana tampada atopa wari win sajilame. Tampasu wari watai ngahak toramlaga numidangi sanaba saklen thonglukhige hairamlaga thokhirame. Takhelaina thaza ekoi tamusogi manakto ina leiro silao. Ita aduna farani ekoi ani khaktang sida leibase kaino mi tawe. Athoiba makoi nupa khara adusu wari watai tawduna leirame. Adubu takhelaiga thazaga lakpa aduda makoi gi wari adu chap lepame. Takhelaina karino ekoi ubadaga nakoi gi wari leplite kari wari bu sanaribano karamba ronba wari no haiba. O nupi taba yadaba wari takoke aide nahan makai amata khangde haiba nangse phagi tawbu yamna hairami sanine. Takhelaina athoibagi mana kongmayada sangsilaga kari no khara sirol torame. Athoibasu masal nupina hairiba adu tabada mangakta panglomda nomduna leirame. Kokilna kaino
ꯅꯈꯣꯏ ꯅꯆꯤꯟ-ꯅꯥꯎꯄꯥꯅ ꯖꯨꯖꯥ ꯇꯧꯔꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯇꯥꯍꯟꯅꯤꯡꯗꯕꯩ ꯃꯑꯣꯡꯂꯣ? ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯣꯟꯅ ꯍꯥꯏꯒꯦ ꯀꯣꯀꯤꯜꯗꯨ ꯑꯊꯣꯏꯕꯅ ꯑꯗꯨꯝꯅ ꯂꯧꯈꯠꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯇꯩꯗꯨꯗꯤ ꯃꯥꯅ ꯊꯣꯛꯄ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯝꯐꯥꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯇꯝꯐꯥꯅ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯅꯔꯝꯃꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯉꯁꯤꯒꯤꯗꯤ ꯏꯄꯨꯒꯤ ꯑꯁꯤꯗ ꯑꯔꯩꯕ ꯈꯔ ꯆꯥꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯏꯟꯁꯥꯡꯁꯤ ꯍꯥꯎꯇ꯭ꯔꯕꯁꯨ ꯅꯣꯛꯅꯕꯤꯒꯅꯨꯀꯣ ꯅꯆꯜꯅ ꯂꯩꯇ ꯍꯣꯠꯅꯖꯕꯅꯤ ꯃꯌꯥꯝꯗꯣ ꯏꯟꯁꯥꯡ ꯍꯥꯞꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯊꯩ ꯍꯪꯒꯥꯝ ꯃꯀꯥꯁꯤꯡꯗꯨ ꯁꯣꯏꯗꯕꯤ ꯃꯆꯥꯡ ꯑꯣꯏꯅ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯍꯥꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯀꯣꯀꯤꯜꯗꯤ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯩ ꯑꯗꯨꯕꯨ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯅꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯅ ꯉꯁꯤꯒꯤ ꯌꯦꯟꯖꯥꯡꯁꯤ ꯐꯥꯎꯕꯗꯤ ꯁꯦꯠꯇꯤꯌꯦ ꯅꯠꯇꯦꯕ ꯏꯃꯥ ꯄꯣꯛꯄꯗ ꯑꯣꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ 이보, ꯑꯁꯤꯗꯒꯤ ꯍꯦꯟꯕꯅꯤꯗ ꯅꯪꯅ ꯃꯇꯨꯡ ꯆꯥꯔꯛꯀꯗꯣꯏꯁꯦ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯃꯤꯒꯤ ꯃꯣꯡꯐꯝ ꯇꯧꯕ ꯌꯥꯎꯔꯨꯁꯤ ꯍꯥꯏꯕꯗꯣ ꯅꯪ ꯃꯗꯨꯗꯒ ꯌꯥꯎꯔꯝꯃꯗꯤ ꯆꯤꯡ ꯂꯩꯕꯥꯛꯁꯨ ꯆꯥꯕ ꯐꯪꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗꯗꯅ ꯇꯣꯛꯂꯦꯗꯅ ꯆꯠꯊꯣꯛꯑꯣꯗ ꯑꯍꯥꯎ ꯑꯊꯨꯝꯁꯨ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯑꯁꯤꯗꯅꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯕ ꯇꯜꯂꯦ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯕꯨꯕ ꯅꯪꯅ ꯇꯧꯔꯤꯕ ꯇꯜꯂꯦꯅ ꯍꯦꯛꯇ ꯂꯩꯍꯧ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯛꯄ ꯑꯇꯥꯡꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝꯗꯨ ꯍꯦꯛꯇ ꯎꯔꯒꯅ ꯑꯩꯁꯨ ꯅꯇꯨꯡ ꯏꯜꯂꯝꯃꯁꯨ ꯐꯒꯗꯧꯕꯅꯤ ꯍꯦꯛꯇ ꯇꯛꯁꯤ ꯁꯣꯟꯕꯗꯣ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯀꯤꯜꯗꯨ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯇꯈꯦꯜꯂꯩꯅ ꯑꯍꯜ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯀꯤꯜꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ ꯏꯍꯦ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯕꯨꯡ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯗꯨꯕꯨ ꯃꯦꯟꯁꯤꯜꯂꯤꯕ ꯑꯗꯨꯕꯨ ꯏꯄꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯔꯟ ꯌꯥꯝꯅ ꯉꯥꯡꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅꯅꯤ ꯏꯄꯨ ꯑꯩꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯀꯥꯔꯟ ꯉꯥꯡꯈꯤꯒꯦ ꯀꯣꯀꯤꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯃꯥꯒꯤ ꯈꯨꯅꯤꯡ ꯑꯗꯨꯅ ꯀꯣꯀꯤꯜꯒꯤ ꯈꯨꯅꯤꯡꯗ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕꯒꯨꯝ ꯀꯛ ꯊꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯀꯣꯀꯤꯜꯗꯨ ꯆꯥꯎꯅ ꯇꯈꯦꯜꯂꯩꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯗꯨꯗ ꯇꯈꯦꯜꯂꯩꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯣꯀꯤꯜ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯍꯌꯦꯡ ꯅꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯏꯄꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯦ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯕꯨꯡ ꯑꯃꯗꯤ ꯄꯥꯕꯨꯡꯁꯥ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯗꯨ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯕꯅꯤꯅ ꯏꯄꯨꯅ ꯍꯥꯏꯒꯗꯕ ꯋꯥ ꯍꯥꯏꯕ ꯃꯐꯝ ꯑꯗꯣ ꯆꯧꯔꯦꯜ ꯀꯧꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯝꯕ ꯑꯃꯒꯤ ꯑꯁꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯍꯥꯞꯄ ꯀꯨ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯗꯣ ꯅꯈꯣꯏꯅ ꯁꯣꯛꯂꯨꯒꯅꯤ ꯃꯗꯨꯕꯨ ꯍꯦꯛ ꯁꯣꯛꯂꯨꯔꯕ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯅꯈꯣꯏꯅ ꯀꯥꯎꯐꯗꯦꯀꯣ ꯑꯍꯜ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯔꯗꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯇꯩꯁꯨ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯅꯕ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏ 8-9 ꯑꯗꯨ ꯃꯥꯒꯤ ꯅꯝꯕꯣꯊꯥꯕꯨ ꯄꯥꯏꯈꯠꯅꯔꯗꯨꯅ ꯆꯤꯡ ꯑꯗꯨꯕꯨ ꯀꯥꯕ ꯍꯧꯅꯔꯛꯂꯝꯃꯤ ꯀꯣꯀꯤꯜꯅ ꯃꯇꯥꯎ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯄꯨꯛꯅꯒ ꯈꯔ ꯀꯪꯂꯦ ꯆꯤꯡꯁꯤ ꯀꯥꯅꯕ ꯍꯣꯠꯅꯕꯁꯤ ꯏꯇꯥꯎ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯍꯛꯆꯥꯡ ꯈꯔ ꯇꯧꯋꯗꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯕꯤꯕ ꯅꯠꯇꯦꯗꯣ ꯉꯁꯤꯗꯤ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯕ ꯇꯥꯔꯦꯅꯦ ꯍꯥ ꯆꯦꯁꯦ ꯏꯇꯥꯎ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯐꯪꯂꯒꯗꯕꯅꯦ ꯑꯩꯗꯤ ꯇꯥ ꯀꯣꯀꯤꯜꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯊꯦꯜ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤꯗꯅ ꯍꯦꯔꯥ ꯊꯥꯖꯩ ꯏꯕꯦꯝꯃ ꯅꯪꯁꯨ ꯋꯥꯔꯤꯗꯤ ꯋꯥꯔꯗꯤ ꯋꯥꯏ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯕꯨ ꯑꯃꯨꯛ ꯀꯔꯤꯒꯤ ꯄꯛꯁꯜꯂꯤꯅꯣꯕ ꯀꯣꯀꯤꯜ ꯆꯥꯎꯅ ꯐꯤ ꯀꯥꯝꯂꯗꯨꯅ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯔꯒ ꯅꯣꯛꯅꯍꯧꯔꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯊꯦꯜ ꯃꯥꯟꯅꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯣꯊꯥꯅꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥꯃꯣꯆꯥ ꯁꯤꯗ ꯇꯜ ꯌꯥꯎꯕꯅꯤ ꯅꯈꯣꯏ 5-6 ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯔꯣ ꯅꯈꯣꯏꯒꯤꯗꯤ ꯌꯥꯔꯗ꯭ꯔꯣ ꯈꯔ ꯂꯧꯈꯣꯗꯅ ꯌꯥꯔꯅꯤꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯂꯣꯏ ꯌꯥꯔꯅꯤ
ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒ ꯆꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯥꯕ ꯍꯧꯅꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡ ꯑꯗꯨꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯆꯪꯐꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯅꯝꯕꯣ ꯊꯥꯕꯣ ꯑꯗꯨ ꯇꯧꯗꯨꯅ ꯂꯦꯞꯂꯦ ꯀꯣꯀꯤꯜꯅ ꯑꯁ ꯁꯨꯔꯨꯡꯅꯦꯅ ꯇꯧꯔꯤꯁꯤꯅ ꯅꯥꯄꯤꯅ ꯄꯨꯡꯌꯣꯝ ꯌꯣꯝꯃꯤꯅꯦ ꯇꯧꯔꯤꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯆꯪꯗꯣꯏꯁꯦ ꯇꯥ ꯀꯣꯀꯤꯜ ꯁꯨꯔꯨꯡꯁꯤ ꯎꯕꯗ ꯆꯪꯕ ꯇꯜꯂꯕꯣ ꯇꯜꯂꯦꯍꯦ ꯊꯥꯖꯕꯦꯝꯃ ꯑꯁꯤ ꯎꯕꯗꯅꯦ ꯏꯁꯥꯁꯤ ꯍꯥꯀꯠꯆꯕꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯇꯥꯎ ꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥꯊꯤꯗꯣ ꯈꯔ ꯉꯥꯡꯂꯗꯤ ꯌꯥꯔꯦ ꯏꯇꯥꯎ ꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯅꯈꯣꯏ ꯃꯩꯁꯨ ꯌꯥꯎꯅꯈꯤꯕ ꯑꯗꯣ ꯊꯥꯡꯒꯠꯂꯛꯑꯣ ꯆꯪꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯃꯩꯁꯨ ꯊꯥꯡꯒꯠꯂꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯄꯔꯦꯡ ꯁꯥꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯝꯁꯨ ꯃꯝꯈ꯭ꯔꯦꯍꯦ ꯃꯁꯤꯒꯤ ꯁꯨꯔꯨꯡꯁꯤꯗꯤ ꯇꯥ ꯀꯣꯀꯤꯜ ꯉꯥꯡꯗꯣꯏ ꯁꯠ ꯆꯠꯂꯨ ꯀꯩꯗꯧꯕꯒꯦ ꯍꯣꯏ ꯃꯖꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯆꯠꯆꯔꯒꯦ ꯑꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨ ꯃꯥꯏꯀꯩ ꯑꯅꯤ ꯐꯪꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯣꯀꯤꯜꯗꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯨꯠꯅ ꯑꯃꯗ ꯑꯃꯨꯛ ꯊꯤꯟ ꯑꯃꯗ ꯑꯃꯨꯛ ꯊꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯊꯣꯏꯕꯅ ꯂꯝꯕꯤ ꯌꯦꯛꯂꯤꯕ ꯐꯤ ꯑꯁꯤꯗꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦꯅꯦ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯔꯣꯝꯗ ꯆꯠꯄꯅ ꯐꯒꯗꯧꯔꯤꯕꯅꯣ ꯇꯥꯃꯣꯆꯥ ꯌꯦꯠ ꯊꯪꯕ ꯂꯝꯕꯤ ꯁꯣꯝꯗ ꯑꯁꯣꯝꯗ ꯍꯦꯛꯇ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯦꯠ ꯊꯪꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯂꯝꯕꯤ ꯃꯅꯨꯡ ꯑꯗꯨ ꯈꯔ ꯆꯪꯁꯤꯜꯂꯒ ꯃꯩꯅꯝ ꯄꯔꯦꯡ ꯄꯔꯦꯡ ꯌꯨꯡꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯃꯩꯅꯝ ꯃꯆꯥ ꯑꯗꯨꯅ ꯆꯨꯔꯒ ꯃꯩꯅꯝꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯡꯒꯠꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯝꯃꯤ ꯑꯁꯤ ꯑꯣꯏꯗꯤ ꯈꯔ ꯐꯔꯦꯗꯅ ꯀꯅꯥꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯪꯂꯛꯄꯗꯨꯗꯗꯤ ꯃꯝꯕꯅ ꯏꯁꯥꯅ ꯏꯁꯥ ꯐꯥꯎ ꯎꯕ ꯐꯪꯗ꯭ꯔꯕꯅꯤ ꯍꯥꯏꯒꯨꯝꯗꯅ ꯑꯁꯨꯃꯥꯏꯅ ꯉꯥꯜꯂꯗꯤ ꯈꯔ ꯐꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯅꯥꯀꯜ ꯆꯔꯨꯅ ꯁꯥꯕ ꯃꯤꯒꯤ ꯃꯤꯇꯝ ꯀꯌꯥ ꯄꯔꯦꯡ ꯁꯥꯅ ꯌꯨꯡꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝꯁꯤꯅ ꯀꯔꯤꯃꯨꯛ ꯇꯧꯒꯗꯣꯔꯤꯖꯥꯠꯅꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯣꯛꯅꯕ ꯊꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯍꯥꯏꯅꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯟꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯗ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯃꯤꯑꯣꯏ ꯑꯃꯅ ꯏꯅꯕꯗꯧꯅ ꯇꯧꯗ꯭ꯔꯣ ꯏꯇꯥꯎ ꯅꯈꯣꯏꯕꯨ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯭ꯔꯥꯅꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕꯗꯨ ꯃꯇꯨꯡꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯀꯣꯏꯂꯦꯡ ꯂꯦꯡꯂꯝꯕ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯃꯗꯨꯗ ꯑꯊꯣꯏꯕꯗꯨ ꯃꯀꯣꯛ ꯍꯣꯠꯂꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯀꯩꯅꯣꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯈꯔꯅ ꯏꯟꯅꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯀꯅꯥꯁꯨ ꯏꯟꯅꯔꯛꯂꯝꯃꯣꯏꯗ ꯇꯥ ꯀꯣꯀꯤꯜ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯃꯀꯂꯥꯛ ꯅꯤꯛꯂꯒ ꯇꯈꯦꯜꯂꯩꯒꯤ ꯃꯈꯨꯠꯇ ꯈꯪꯆꯤꯡ ꯆꯤꯡꯂꯛꯂꯝꯃꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯇꯈꯦꯜꯂꯩꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯂꯝꯃꯤ ꯇꯈꯦꯜꯂꯩꯅ ꯍꯩꯃꯥ ꯀꯩꯅꯣ ꯊꯥꯖ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯅꯃꯥꯏꯗꯨ ꯇꯨꯡꯗ ꯑꯃꯨꯛꯇ ꯂꯩꯊꯣꯔꯛꯑꯣ ꯇꯈꯦꯜꯂꯩ ꯊꯥꯖꯅ ꯍꯥꯏꯕꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯂꯥꯎꯔꯒ ꯃꯥꯅ ꯊꯣꯛꯄ ꯃꯥꯏꯀꯩ ꯆꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯀꯣꯀꯤꯜ ꯇꯈꯦꯜꯂꯩ ꯀꯣꯀꯤꯜ ꯑꯊꯣꯏꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯃꯆꯜꯕꯨ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯀꯤꯜꯅꯁꯨ ꯃꯈꯣꯏ ꯆꯠꯃꯤꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒꯗꯨ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯧꯅꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨꯅ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯗꯨꯒꯤ ꯆꯥꯃꯤꯟ ꯐꯪꯕꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯀꯤꯔꯗꯨꯅ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯁꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ ꯏꯆꯜ ꯊꯥꯖ ꯀꯩꯁꯨ ꯇꯧꯗꯦꯁꯦ
ꯄꯥꯈꯠꯀꯅꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯀꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀꯤꯕ ꯑꯗꯨ ꯈꯔ ꯈꯔ ꯐꯔꯛꯂꯝꯃꯤ ꯀꯣꯀꯤꯜꯅ ꯍꯩꯁ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅꯤꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯅ ꯀꯗꯥꯏꯗꯒꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗꯗꯤ ꯀꯔꯝꯍꯥꯏꯅ ꯀꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯂꯥꯎꯁꯤꯟꯅꯔꯤꯕꯅꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯁꯤꯅ ꯂꯦꯡꯂꯤꯕ ꯉꯝꯂꯤꯕ ꯑꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯑꯣꯏꯅ ꯊꯤꯗꯣꯛꯄꯅ ꯆꯨꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯊꯣꯏꯕꯅ ꯃꯅꯥꯛ ꯑꯗꯨꯗ ꯇꯥꯔꯤꯕ ꯆꯩꯇꯦꯛ ꯑꯃ ꯈꯨꯜꯂꯒ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃꯗ ꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨꯗꯒꯤ ꯃꯤꯔꯥꯡ ꯈꯔ ꯈꯔ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯆꯩꯇꯦꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯤꯇꯝꯁꯤꯡ ꯑꯁꯤꯅ ꯂꯦꯡꯂꯤꯕ ꯑꯁꯤꯗꯤ ꯑꯇꯩꯅ ꯅꯠꯇꯦꯗꯅ ꯃꯤꯔꯥꯡ ꯑꯁꯤꯅꯅꯤꯗꯅ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯆꯝꯕ ꯃꯤꯔꯥꯡ ꯅꯠꯇꯦꯗꯅ ꯃꯐꯝ ꯑꯁꯤꯕꯨ ꯁꯦꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯆꯪꯗꯅꯕ ꯊꯅꯝꯕ ꯃꯤꯔꯥꯡ ꯃꯈꯣꯏꯅ ꯆꯤꯛꯂꯕꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯤꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯃꯌꯥꯝ ꯑꯊꯣꯏꯕꯗꯨ ꯋꯥ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯕ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏ ꯇꯨꯡꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯌꯣꯝꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯀꯣꯀꯤꯜ ꯅꯍꯥꯛꯅ ꯏꯆꯜꯒ ꯊꯥꯖꯒꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯆꯠꯄ ꯍꯧꯔꯝꯃꯨ ꯑꯩꯈꯣꯏ ꯈꯔꯅ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯊꯦꯕꯨꯡ ꯑꯁꯦ ꯀꯟꯅꯕ ꯍꯣꯠꯅꯍꯧꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯇꯈꯦꯜꯂꯩ ꯊꯥꯖ ꯂꯥꯛꯑꯣ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯀꯤꯜꯅ ꯂꯝꯖꯤꯡꯂꯗꯨꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯊꯣꯏꯕ ꯑꯃꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯁꯥꯗ ꯌꯣꯝꯂꯤꯕ ꯃꯤꯔꯥꯡꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯌꯥꯎ ꯀꯟꯊꯣꯛꯄ ꯌꯥꯎ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯃꯆꯥꯗꯨ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡ ꯂꯩꯄꯟ ꯑꯗꯨꯗ ꯉꯥꯊꯍꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯊꯣꯏꯕꯅ ꯈꯣꯃꯩ ꯅꯍꯥꯛꯀ ꯂꯨꯈꯣꯏꯒꯅ ꯊꯦꯝꯕꯨꯡ ꯑꯁꯦ ꯆꯦꯟꯅꯔꯒ ꯑꯃꯨꯛꯇ ꯂꯩꯔꯝꯃꯤ ꯊꯣꯏꯕ ꯅꯍꯥꯛꯀ ꯑꯩꯒꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯃꯅꯥ ꯍꯤꯗꯥꯛ ꯈꯔ ꯊꯤꯔꯨꯔꯁꯤ ꯂꯥꯛꯑꯣ ꯂꯨꯈꯣꯏꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨ ꯃꯐꯝꯁꯦ ꯐꯤꯕꯝ ꯑꯃ ꯏꯇꯧ ꯇꯧꯏ ꯀꯨꯏꯔꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯊꯦꯝꯕꯨꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯀꯤꯜꯅ ꯂꯝꯕꯤ ꯆꯤꯡꯂꯗꯨꯅ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯥꯖꯕꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ ꯊꯥꯖꯅ ꯇꯥ ꯀꯣꯀꯤꯜ ꯃꯈꯣꯏ ꯑꯇꯩꯗꯨ ꯉꯥꯏꯍꯥꯛ ꯉꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯁꯨꯝ ꯆꯠꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥ ꯀꯣꯀꯤꯜ ꯊꯥꯖꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯁꯤꯅ ꯐꯒꯅꯤꯌꯦ ꯑꯩꯈꯣꯏ ꯈꯛꯇ ꯆꯠꯄ ꯑꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯣꯏꯁꯦ ꯑꯁ꯭ꯋꯥꯏꯁꯤꯗ ꯅꯨꯄꯥ ꯑꯃꯅꯤ ꯂꯩꯔꯤꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯣꯏ ꯑꯇꯩꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯆꯧ ꯃꯍꯨꯝ ꯑꯃꯗ ꯊꯤꯟꯖꯤꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯗ ꯊꯤꯟꯖꯤꯜꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥ ꯀꯣꯀꯤꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯅꯠꯇꯕ꯭ꯔꯣ ꯀꯔꯥꯏꯅꯣꯅꯦ ꯃꯥꯅꯤꯅꯦ ꯁꯤꯗꯤ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯅꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯤ ꯇꯥ ꯀꯣꯀꯤꯜ ꯀꯣꯀꯤꯜꯅ ꯆꯩꯇꯦꯛ ꯑꯃꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯀꯣꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥꯡꯗ ꯑꯁꯤꯗ ꯂꯥꯛꯄꯗ ꯁꯤꯈꯤꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯊꯥꯖꯅ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯗ ꯀꯪꯂꯒ ꯁꯤꯗꯧꯔꯤꯕ ꯖꯥꯠꯂꯣ ꯊꯥꯖ ꯏꯕꯦꯝꯃ ꯅꯪꯁꯤꯁꯨꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯊꯣꯏꯕꯒ ꯊꯣꯏꯕꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯅꯥ ꯍꯤꯗꯥꯛ ꯈꯔ ꯍꯦꯛꯂꯒ ꯑꯃꯨꯛ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯗꯤ ꯊꯦꯝꯕꯨꯡꯒ ꯂꯩꯍꯧꯕ ꯈꯣꯃꯩ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯊꯣꯏꯕꯅ ꯊꯦꯝꯕꯨꯡ ꯍꯣꯏ ꯑꯇꯩꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯊꯣꯏꯕꯅ ꯀꯩꯅꯣ ꯊꯦꯝꯕꯨꯡꯗꯤ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯍꯧꯗꯥꯏꯅꯦ ꯑꯗꯨꯒ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯊꯣꯏꯕꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯃꯈꯨꯠꯅ ꯑꯁꯨꯝ ꯅꯝꯗꯨꯅ ꯆꯠꯄꯗ ꯇꯣꯡꯇꯛ ꯇꯧꯕ ꯐꯛꯂꯥꯡ ꯃꯄꯥ ꯑꯃꯗ ꯅꯝꯂꯨꯕꯗ ꯑꯊꯣꯏꯕ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯗꯨꯗꯒꯤ ꯐꯛꯂꯥꯡ ꯑꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕꯒ ꯊꯣꯏꯕꯒ ꯃꯨꯟꯅ ꯌꯦꯡꯂꯩ ꯃꯊꯥ ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯗ
ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯆꯪꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤꯂꯣ ꯍꯣꯏ ꯃꯇꯥꯎ ꯃꯗꯨꯅ ꯐꯒꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯎꯖꯥꯎ ꯑꯃ ꯍꯧꯕ ꯊꯦꯡꯅꯔꯝꯃꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯎꯄꯨ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯇꯥ ꯑꯍꯨꯝ ꯑꯗꯨ ꯎꯄꯨ ꯃꯆꯥ ꯑꯃꯃꯝꯒꯤ ꯃꯅꯥꯛꯇ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯈꯣꯝꯃꯩꯅ ꯃꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯑꯣꯏꯔꯕꯗꯤ ꯂꯨꯈꯣꯏꯅ ꯊꯦꯝꯄꯣꯡ ꯅꯪꯅ ꯄꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏ ꯀꯔꯤ ꯃꯁꯤꯗ ꯃꯥꯒꯤ ꯁꯔꯨꯛ ꯃꯤꯒꯤ ꯁꯔꯨꯛ ꯍꯥꯏꯕ ꯂꯩꯇꯦ ꯑꯄꯥꯏ ꯄꯥꯏꯕꯅꯅꯦ ꯃꯄꯨꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯦꯝꯕꯨꯡꯒ ꯂꯨꯈꯣꯏꯒ ꯁꯅꯥ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯃ ꯑꯃꯅ ꯑꯃꯨꯛ ꯆꯤꯡ ꯑꯃꯅ ꯑꯃꯨꯛ ꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯊꯣꯏꯕꯗꯨ ꯊꯨꯅ ꯆꯪꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯑꯊꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯊꯣꯏꯕꯗꯨ ꯃꯃꯤꯠ ꯃꯅꯥ ꯏꯊꯛꯇ ꯀꯠꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯔꯤꯕ ꯎꯄꯨ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕꯗꯨ ꯈꯠꯅꯕ ꯈꯥꯝꯕꯒꯤ ꯃꯍꯨꯠ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯒ ꯐꯝꯊꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯑꯁꯤꯕꯣ ꯃꯈꯣꯏꯁꯦ ꯄꯨꯔꯥ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦꯅ ꯇꯧꯔꯤꯕ ꯑꯁꯦ ꯃꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯍꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯊꯣꯏꯕ ꯐꯝꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯃꯄꯥꯕꯨꯡꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯊꯣꯏꯕꯒꯤ ꯃꯄꯥꯅ ꯏꯄꯥꯒꯤ ꯑꯊꯣꯏꯕ ꯌꯦꯡꯉꯣ ꯍꯌꯦꯡꯋꯥꯏ ꯅꯍꯥꯛꯅ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯡꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯒꯅꯨꯀꯣ ꯃꯗꯨꯕꯨ ꯅꯥꯊꯩꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤꯒꯤ ꯃꯅꯥ ꯍꯤꯗꯥꯛ ꯑꯁꯦ ꯆꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯒꯤ ꯃꯄꯥꯅ ꯑꯊꯣꯏꯕꯗ ꯃꯅꯥ ꯍꯤꯗꯥꯛ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯃꯅꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯜꯂꯛꯂꯤꯕ ꯃꯅꯥ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯥꯝꯕꯤ ꯑꯃꯈꯛꯇꯤ ꯌꯥꯎꯔꯝꯃꯤ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯅꯥ ꯃꯉꯥ ꯊꯠꯂꯒ ꯍꯦꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥ ꯃꯉꯥ ꯑꯗꯨꯗꯒꯤ ꯃꯅꯥ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯠꯂꯒ ꯃꯌꯥꯗ ꯍꯨꯛꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥ ꯃꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯑꯃꯃꯝ ꯏꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯔꯨ ꯄꯣꯂꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯍꯩꯁ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥꯅꯤ ꯍꯥꯏꯅ ꯃꯨꯟꯅꯔꯤꯁꯤꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯠꯇꯦ ꯊꯦꯝꯕꯨꯡ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯅꯆꯥꯗꯣ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯍꯧꯗꯥꯏꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯈꯣꯝꯃꯩꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯃꯤꯔꯥꯡ ꯑꯆꯧꯕ ꯑꯃ ꯂꯥꯛꯑꯝꯃꯤꯗꯣ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯎꯝꯒꯗꯕꯒꯤ ꯇꯧꯔꯛꯂꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯃꯩ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯝꯕꯨꯡꯕꯨ ꯁꯝꯂꯒ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯍꯥꯏꯐꯦꯠ ꯇꯣꯡꯊꯣꯛꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯨꯈꯣꯏꯒꯤ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯊꯦꯡꯂꯨꯕꯗ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯨꯈꯣꯏ ꯑꯃꯗꯤ ꯈꯣꯝꯃꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯔꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯁꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯎꯖꯥꯎ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯂꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯃꯤꯇ꯭ꯔꯪꯗꯨꯒꯤ ꯃꯌꯥꯏꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯦ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯎꯔꯨꯔꯦ ꯑꯗꯨꯕꯨ ꯃꯇꯥꯎ ꯑꯊꯣꯏꯕꯅ ꯑꯩꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯜꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯕꯅꯤ ꯊꯣꯏꯕꯅ ꯃꯇꯥꯎ ꯃꯌꯥꯝ ꯃꯐꯝꯁꯦ ꯑꯔꯥꯏꯕ ꯃꯐꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯇꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯔꯨꯡꯁꯤꯗꯒꯤ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯦ ꯃꯇꯥꯎ ꯃꯐꯝ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯐꯝ ꯑꯃ ꯅꯠꯇꯦ ꯃꯇꯥꯎ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯊꯤꯔꯁꯤ ꯇꯥꯎ ꯃꯇꯥꯎ ꯃꯗꯨꯅ ꯐꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯑꯊꯣꯏꯕꯅ ꯄꯣꯠꯌꯣꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯍꯥꯡꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯣꯠꯌꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯇꯠꯇꯅ ꯁꯤꯟꯅꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯥꯎꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯅꯠꯇꯕ꯭ꯔꯥꯅꯤ
ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯗꯣ ꯂꯩꯔꯝꯂꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯑꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯀꯔꯤꯅꯣ ꯃꯇꯥꯎ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ? ꯃꯇꯥꯎ, ꯂꯥꯏꯔꯤꯛ ꯑꯁꯦ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛꯅꯤ. ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ? ꯑꯆꯨꯝꯕꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯄꯥꯕꯨꯡꯍꯣꯏꯁꯨ ꯊꯨꯡꯂꯝꯕ ꯇꯥꯏ. ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯗꯨꯅꯤ ꯏꯇꯥꯎ, ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯃꯗꯨꯃꯛꯅꯤ. ꯑꯁꯨꯝꯅ ꯑꯊꯣꯏꯕꯒ ꯊꯣꯏꯕꯒ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯈꯟꯅꯩ ꯍꯥꯏꯕꯇꯅꯤ ꯐꯣꯜꯗꯤ ꯑꯃꯠꯇ ꯄꯨꯔꯛꯄ ꯑꯣꯏꯔꯝꯗꯦ. ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯀꯤꯜꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯄ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒꯗꯣ ꯀꯣꯀꯤꯜꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯝꯃꯤ. ꯀꯣꯀꯤꯜ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ. ꯇꯈꯦꯜꯂꯩꯅ, ꯇꯥ ꯀꯣꯀꯤꯜ, ꯇꯥꯃꯣꯆꯥ ꯍꯣꯏꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ? ꯑꯩꯈꯣꯏꯕꯨ ꯃꯣꯏꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯇꯥꯀꯣꯀꯤꯜ, ꯇꯈꯦꯜꯂꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯐꯒꯗꯕ ꯃꯥꯜꯂꯤ. ꯑꯩꯈꯣꯏ ꯈꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯕ ꯑꯁꯦ ꯀꯥꯟꯅꯒꯗꯕ ꯃꯥꯟꯗꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ ꯆꯠꯁꯤ. ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯗꯤꯅꯦ ꯌꯦꯡꯉꯨꯔꯁꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏ ꯑꯇꯩ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯊꯣꯏꯕ ꯍꯣꯏꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕ ꯆꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯦꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ. ꯆꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯅ ꯂꯦꯡꯗꯨꯅ ꯆꯠꯄ ꯑꯗꯨ ꯊꯦꯝꯕꯨꯡꯅ ꯍꯥꯟꯅ ꯎꯔꯛꯂꯝꯃꯤ. ꯊꯦꯝꯕꯨꯡꯅ, ꯃꯇꯥꯎ, ꯃꯌꯥꯝ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯤ ꯂꯦꯡ ꯆꯠꯄ ꯍꯧꯔꯛꯂꯤ. ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯁꯤꯅ? ꯆꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯍꯤꯡꯕ ꯑꯃꯒꯨꯝꯅ ꯆꯠꯄ ꯍꯧꯔꯛꯂꯤꯗꯅ. ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯅ ꯂꯦꯡ ꯆꯠꯄ ꯑꯗꯨ ꯎꯔꯒ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯆꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ 4-5 ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. ꯑꯊꯣꯏꯕꯅ, ꯍꯩꯁ, ꯆꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯁꯣꯛꯈ꯭ꯔꯕꯗꯤ ꯂꯥꯏꯖꯧꯕ ꯇꯥꯔꯦ. ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯁꯤꯀꯣ ꯏꯇꯥꯎ ꯃꯌꯥꯝ. ꯃꯇꯥꯎ ꯃꯌꯥꯝ, ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯎꯁꯥꯁꯤꯡꯁꯤ ꯑꯃꯃꯝ ꯄꯥꯏꯈꯠꯅꯔꯁꯤ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯏꯇꯥꯎ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ 4-5 ꯑꯗꯨ ꯎꯁꯥ ꯑꯃꯃꯝ ꯄꯥꯏꯈꯠꯂꯗꯨꯅ ꯆꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯗ ꯀꯟꯊꯕ ꯍꯧꯔꯛꯂꯝꯃꯤ. ꯊꯦꯝꯕꯨꯡꯅ, ꯈꯪꯕ꯭ꯔꯥ, ꯁꯔꯨ ꯄꯣꯂꯥꯡ ꯅꯣꯏꯅꯁꯨ ꯑꯀꯟ ꯑꯔꯤꯡ ꯁꯥꯗꯅ. ꯆꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯁꯨ ꯎꯁꯥꯗꯨꯅ ꯐꯅ ꯀꯟꯅ ꯀꯟꯊꯔꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯍꯦꯛ ꯂꯦꯡꯗꯨꯅ ꯑꯗꯨꯝ ꯆꯠꯂꯛꯂꯝꯃꯤ. ꯈꯣꯃꯩꯅ, ꯀꯩꯅꯣ ꯃꯁꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯤꯕꯨ ꯎꯁꯥꯅ ꯀꯟꯊꯔꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯛꯏꯕ? ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯨ ꯏꯇꯥꯎ? ꯃꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ. ꯑꯗꯨꯅ ꯏꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ. ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ 4-5 ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ. ꯆꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯜ ꯌꯧꯕꯗ ꯆꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯩꯕꯥꯛꯇ ꯄ꯭ꯔꯣꯛ ꯀꯦꯟꯈꯤꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯅꯔꯝꯃꯤ. ꯊꯦꯝꯕꯨꯡꯅ, ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ. ꯁꯝꯅꯥꯗ ꯂꯤꯠꯄꯅꯤ ꯏꯇꯥꯎ. ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯀꯣ ꯉꯁꯤꯗꯤ. ꯏꯕꯣ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯒꯗꯧꯔꯤꯕ ꯈꯤꯇꯪ ꯉꯥꯏꯕꯅꯤꯀꯣ. ꯑꯊꯣꯏꯕꯅ, ꯑꯗꯨꯗꯤ ꯃꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯆꯨꯝꯂꯔꯣꯏ. ꯀꯣꯀꯤꯜ ꯍꯣꯏꯅ ꯀꯝꯗꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ. ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ ꯃꯌꯥꯝ. ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ 4-5 ꯑꯗꯨ ꯀꯣꯀꯤꯜ ꯍꯣꯏꯅ ꯂꯩꯕ ꯂꯝꯕꯤ ꯑꯗꯣꯝꯂꯣꯝꯗ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ. ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒꯅ ꯇꯛꯃꯟꯕꯗꯒꯤ ꯀꯣꯀꯤꯜꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯝꯂꯗꯨꯅ ꯑꯊꯣꯏꯕ ꯍꯣꯏꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ. ꯇꯈꯦꯜꯂꯩꯅ, ꯇꯥ ꯀꯣꯀꯤꯜ, ꯇꯥꯃꯣꯆꯥ ꯍꯣꯏꯗꯨꯕꯨ ꯂꯝꯕꯤ ꯈꯪꯗ꯭ꯔꯖꯥꯠꯂꯣ? ꯈꯪꯉꯝꯅꯤꯗ. ꯇꯥ ꯀꯣꯀꯤꯜ, ꯃꯈꯣꯏꯗꯨꯕꯨ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯕꯖꯥꯠꯂꯣ? ꯆꯠꯂꯝꯃꯣꯏꯃꯤ. ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯕ ꯀꯩꯗꯧꯒꯦ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯣꯀꯤꯜ ꯍꯣꯏꯒ ꯑꯊꯣꯏꯕ ꯍꯣꯏꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ. ꯇꯈꯦꯜꯂꯩꯅ, ꯇꯥꯃꯣꯆꯥ ꯍꯣꯏ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦꯕ? ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯉꯥꯏꯕꯗ ꯉꯥꯏꯉꯝꯗꯗꯅꯅꯦ ꯀꯝꯗꯧꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯒꯦꯅ ꯂꯥꯛꯑꯝꯃꯤ. ꯇꯈꯦꯜꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ. ꯇꯈꯦꯜꯂꯩꯅ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯩꯈꯣꯏꯁꯨ ꯅꯣꯏꯁꯦ
ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤꯅꯤ ꯐꯔꯤꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯂꯦꯗꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯜꯂꯞ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛ ꯌꯧꯔꯛꯂꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯨ ꯑꯃ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯒ ꯂꯩꯔꯝꯃꯤ ꯀꯨꯀꯤꯜꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯁꯨꯔꯨꯡꯁꯤꯒꯤ ꯃꯌꯥꯏꯁꯤꯗꯕꯨ ꯃꯤ ꯑꯁꯤꯕ ꯍꯥꯞꯄꯀꯨ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯟꯈꯤꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ ꯊꯦꯝꯕꯨꯡꯅ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯀꯨꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯗꯨꯝ ꯌꯦꯡꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨ ꯀꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯀꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯏꯟꯕꯗ ꯃꯁꯤ ꯂꯦꯡꯂꯦꯡꯂꯝꯗꯦ ꯂꯨꯈꯣꯏꯅ ꯀꯩ ꯀꯨꯅꯣ ꯈꯪꯗꯦ ꯃꯈꯨꯝꯁꯤꯕꯨ ꯏꯟꯕꯗ ꯁꯨꯡꯆꯠ ꯆꯠꯇꯦꯕ ꯇꯧꯔꯤꯁꯦ ꯑꯋꯣꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯁꯨꯡꯂꯦꯡ ꯍꯦꯛ ꯂꯦꯡꯉꯨ ꯌꯥꯗꯦꯕ ꯇꯧꯔꯤꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯗꯨꯅ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯏꯟꯕꯗꯒꯤ ꯀꯥꯏꯅꯊꯪꯗ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗු ꯂꯩꯃꯥꯏ ꯑꯗꯨꯗ ꯏꯟꯊꯔꯝꯃꯤ ꯃꯗꯨ ꯍꯥꯡꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯨ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯅꯔꯛꯂꯝꯃꯤ ꯃꯌꯥꯝꯗꯨ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯃꯤ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨ ꯑꯇꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯃꯅꯥ ꯑꯅꯤꯈꯛꯇꯪ ꯄꯥꯜꯂꯝꯗꯦ ꯑꯁꯤꯕ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯃꯅꯥ ꯑꯗꯨꯗꯤ ꯆꯔꯣꯡ ꯆꯔꯣꯡ ꯌꯥꯟꯗꯨꯅ ꯃꯅꯥ ꯃꯔꯤ ꯃꯉꯥ ꯁꯨꯔꯝꯃꯤ ꯍꯩꯁ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯏꯇꯥꯎ ꯃꯅꯥ ꯃꯔꯤ ꯃꯉꯥ ꯁꯨꯔꯝꯃꯤꯁꯤꯗꯤ ꯀꯔꯝꯕ ꯖꯤꯕ ꯑꯣꯏꯕꯖꯥꯠꯅꯣ ꯏꯇꯥꯎ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯆꯝꯕ ꯃꯤꯁꯛꯇꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯔꯣꯏ ꯃꯍꯥ ꯃꯇꯥꯡ ꯑꯗꯨꯗ ꯑꯊꯣꯏꯕꯗꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯜꯂꯛꯂꯝꯃꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯨ ꯑꯗꯨꯕꯨ ꯁꯣꯛꯂꯨꯅꯨ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯀꯩꯅꯣ ꯃꯇꯥꯎ ꯅꯪꯅ ꯑꯗꯨꯛ ꯇꯍꯥ ꯇꯍꯥ ꯇꯧꯔꯤꯗꯨꯅ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯑꯊꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯅ ꯋꯥꯍꯪ ꯍꯪꯒꯦ ꯇꯧꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯨ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯇꯣꯡꯕ ꯂꯩꯄꯟ ꯑꯗꯨ ꯅꯤꯛꯄ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯂꯩꯄꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯤꯟꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯤꯟꯊꯕ ꯑꯗꯨꯅ ꯁꯝꯁꯤ ꯈꯥꯏꯅꯔꯝꯃꯤ ꯃꯇꯥꯎ ꯃꯇꯥꯎ ꯀꯨꯀꯤꯜ ꯇꯥꯕ꯭ꯔꯣ ꯃꯇꯥꯎ ꯀꯨꯀꯤꯜ ꯃꯇꯥꯎ ꯃꯇꯥꯎ ꯑꯊꯣꯏꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯑꯃꯅ ꯑꯃꯕꯨ ꯀꯣꯏꯀꯧ ꯀꯧꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯨ ꯑꯗꯨꯕꯨ ꯊꯥꯡꯀꯠꯂꯒ ꯊꯝꯂꯝꯕ ꯂꯩꯄꯨꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯒ ꯂꯩꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯀꯨ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯂꯩꯄꯨꯡ ꯑꯗꯨ ꯀꯨ ꯑꯗꯨꯅ ꯂꯩꯅꯨꯡꯗ ꯆꯪꯈꯤꯕꯒ ꯃꯐꯝ ꯑꯗꯨ ꯁꯨꯔꯨꯡꯒꯤ ꯂꯩꯈꯥꯅꯨꯡꯗ ꯀꯨꯝꯅꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯔꯨꯡꯒꯤ ꯀꯤꯟꯊꯔꯝꯕ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯈꯤꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯈꯥꯗꯁꯨ ꯑꯔꯣꯟꯕ ꯀꯥ ꯑꯃ ꯂꯩꯔꯝꯂꯦꯅꯦ ꯇꯧꯔꯤꯁꯤꯗꯤ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯃꯈꯥꯗ ꯀꯨꯝꯂꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ ꯊꯦꯝꯕꯨꯡꯅ ꯉꯥꯏꯈꯣ ꯏꯇꯥꯎ ꯍꯦꯛꯇ ꯀꯨꯝꯈꯤꯒꯨꯝꯁꯤ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯃꯐꯝ ꯈꯪꯗꯕ ꯀꯥ ꯑꯃꯗ ꯆꯪꯂꯨꯕꯗ ꯊꯋꯥꯏ ꯊꯥꯗꯣꯏ ꯇꯧꯏ ꯑꯗꯨꯅ ꯂꯩꯇꯨꯝ ꯑꯃ ꯑꯅꯤ ꯍꯥꯟꯅ ꯎꯟꯊꯔꯒ ꯌꯦꯡꯁꯤ ꯏꯇꯥꯎ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯔꯤꯝꯇ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯀꯨꯝꯂꯒ ꯍꯦꯛꯇ ꯌꯦꯡꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯁꯨꯔꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯩꯇꯨꯝ ꯑꯃꯅꯤ ꯍꯨꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅꯗꯤ ꯇꯧꯔꯝꯗꯦ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯊꯥꯖꯅ ꯇꯈꯦꯜꯂꯩ ꯁꯦ ꯏꯕꯥꯅꯤ ꯈꯨꯠ ꯁꯝꯅꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯔꯦ ꯁꯦ ꯏꯕꯥꯅꯤ ꯈꯨꯠ ꯁꯝꯅꯔꯁꯦꯕ ꯍꯣꯏꯁꯦ ꯄꯥꯏꯔꯛꯑꯣ ꯅꯪꯅ ꯈꯨꯠꯇꯨꯕꯨ ꯀꯗꯥꯏꯗꯅꯣ ꯃꯇꯥꯎ ꯃꯌꯥꯝ ꯀꯥ ꯑꯁꯤꯗ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇꯒ ꯍꯥꯞꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯃꯈꯣꯏꯅ ꯈꯜꯂꯝꯕꯁꯤꯡ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯇꯥꯌꯣꯟꯅꯔꯦ ꯃꯐꯝ ꯑꯗꯨꯗꯗꯤ ꯁꯨꯞꯅꯒꯤ ꯐꯥꯎꯒꯩ ꯀꯌꯥ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒ ꯂꯣꯏꯅꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯗ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯈꯤꯜꯂꯒ ꯂꯩꯔꯝꯃꯤ ꯀꯣꯀꯤꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅꯤ ꯏꯇꯥꯎ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯐꯥꯎꯒꯩ ꯃꯌꯥꯝꯁꯤꯅ ꯀꯩꯗꯧꯗꯣꯏꯕ ꯃꯇꯥꯎ ꯃꯁꯤ ꯅꯠꯇꯕ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯃ ꯂꯣꯠꯂꯒ ꯊꯝꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯦ ꯑꯃꯨꯛꯇ ꯆꯤꯊꯗꯅ ꯊꯤꯅꯕ ꯇꯧꯁꯤ
ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯅꯤꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯅꯤꯗꯨ ꯑꯃꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯒꯤ ꯃꯔꯝ ꯑꯣꯏꯔꯝꯃꯤ, ꯑꯃꯅ ꯈꯨꯜꯂꯥꯛꯄ ꯆꯥꯎꯔꯦꯜꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯣꯜ ꯈꯔ ꯏꯔꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯍꯤꯔꯥ ꯃꯅꯤꯡꯇ ꯑꯁꯤ ꯑꯇꯩ ꯍꯤꯔꯥ ꯃꯅꯤꯡꯇ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯍꯧꯒꯩ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯝꯕ ꯀꯥꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯀꯥ ꯑꯗꯨꯒꯤ ꯑꯃꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯃꯨꯠ ꯇꯥꯅ ꯏꯔꯝꯃꯤ꯫ ꯑꯊꯣꯏꯕꯅ ꯃꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇꯥ ꯃꯌꯥꯝ ꯑꯗꯨꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤꯔꯥ ꯃꯅꯤꯃꯨꯛꯇꯥ ꯃꯌꯥꯝ ꯑꯁꯤꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨ ꯑꯇꯩꯗꯁꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯈꯣꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯇꯥꯏꯑꯣꯟꯅꯔꯝꯕ ꯑꯗꯨꯗ ꯃꯥꯅ ꯊꯣꯛꯄ ꯄꯪꯁꯥꯎꯗ ꯁꯥꯎꯅꯔꯛꯂꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ ꯇꯥꯃꯣꯆꯥ, ꯍꯤꯔꯥ ꯃꯅꯤꯃꯨꯛꯇꯥꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ꯫ ꯄꯥꯕꯨꯡ ꯆꯧꯍꯣꯏ, ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡꯁꯤꯅ ꯀꯝꯗꯧꯗꯧꯔꯤꯕ? ꯑꯊꯣꯏꯕ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯑꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯃꯄꯥꯕꯨꯡ ꯍꯣꯏꯅ ꯂꯥꯛꯄꯗꯁꯨ ꯃꯗꯨ ꯁꯣꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯊꯣꯏꯕꯅ ꯏꯆꯥ, ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏ, ꯄꯥꯕꯨꯡ ꯆꯧꯍꯣꯏꯗꯣ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯨꯟꯁꯤ ꯂꯣꯝꯂꯝꯂꯅꯤ꯫ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏ, ꯄꯥꯕꯨꯡ ꯆꯧꯍꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨꯅ ꯃꯈꯣꯏꯅ ꯀꯨ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯁꯣꯛꯂꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯀꯔꯤꯁꯨ ꯐꯪꯗꯕ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯀꯣꯏꯅ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯔꯣꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯈꯦꯜꯂꯩꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯃꯄꯥꯕꯨ ꯀꯧꯔꯒ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯈꯦꯜꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯁꯤꯅ ꯇꯈꯦꯜꯂꯩꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯗꯨꯅ ꯇꯈꯦꯜꯂꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯅ ꯃꯇꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏꯁꯤ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯊꯕꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯐꯝ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅ ꯐꯒꯅꯤ꯫ ꯃꯇꯥꯎꯅ ꯍꯥꯏꯁꯤꯅ ꯐꯅꯤ꯫ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯣꯏꯅ ꯊꯤꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯣꯛꯅꯕ ꯂꯝꯕꯤ ꯀꯔꯣꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯀꯥꯏꯅꯊꯪꯗ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯃꯗ ꯅꯝꯂꯨꯕꯗ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯝꯅ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯅꯨꯡꯒꯤ ꯊꯣꯡ ꯑꯃ ꯍꯥꯡꯂꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎ ꯃꯌꯥꯝ, ꯊꯣꯡ ꯑꯃ ꯍꯥꯡꯂꯦ, ꯃꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯍꯤꯡꯅ ꯂꯥꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯅꯦ꯫ ꯑꯊꯣꯏꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨꯕꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯈꯦꯠꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯅꯔꯝꯃꯤ꯫ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯄꯤꯖ ꯄꯤꯊꯛ ꯀꯌꯥꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯨꯜ ꯃꯤꯌꯥꯝꯒ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤꯔꯝꯃꯤ꯫
Thaina mamangay ngalingay matamda. Nuratil kauba kulamada inak yamna kunba. Tonjaw kauba nupa amalerami. Nong maginumidang amada. Tonjaw gida tabak suodun layba huongbado. Asum tumlambadagi karigumba makwala matabadagi. Makeup kangto tholaklami. Tumlubagi mamay mamitsu noy duna. Hongbana. Karina. Aina tariba makhol sibu karina. Makhol asi maning yengon adomdagi oibatai. Yen singsina kanna khong sibu. Hura ama sanglaktanane. Amda sanglag yengudaba yadre. Asi haraduna hongba yengon aduna layriba maikay adomlomda. Masamana isang sangba mira laira khangdaba amana. Yen ahingba ama setuna inay taba makay saduna laybada ubada hongba khonjel hauna. Hinchaba. O likay. Hinchaba ningthe. Hongbana laubada tabada mira sara khangdaba adu mamay adu sauna laythoraklami. Masakadu ubada hongba kimanduna. Oi ma loiredana. Asi hariduna wakaladu mangduna takhirami. Mahakna lauriba adu tabada imung aduda tumlamba mi singadu loina haugatnaraklami. Mi haugatpagi makhol adu tabada mira sara khangdaba adusu mafam adu thadokduna thuna senkhirami. Tonjawna thong hangduna tholakpa matamdadi maningda hongwana taraga layriba adu ubada manakta prapra sangsilakduna. Hey, Hongba, nangbu kaidorage? Hongba, che, aidini, nang datun saunini, che, nangbu wakal kara tarabo. Hongba, tonzauna masadu bukara nomlakpa aduda, tapna wakal lakduna. Datunja. Natti, nangna adu yamna kana lauragliba aduba, kaidabu yaurageba, ha? Tu ate siyengu Datunja, ate jem tiyengu. Hongba, kariyone, nangna ade yengu bhairiba sibo. Asi haidun tonzaw hongwana makut thiliba adomlomda yenglame. Yen asiba ama pibam kaina parak taraduna layriba adubu ubada. Yen asiba asidi kaidawre. Natti, Datunja. Mira sara khangdaba ama haujuda swaida yengi ithawuni. Kadaidagi ithakpanoni hongba. Nang sidibuko. Sumna yen asibu huina kaina haidalaga hatpo oiramganine nangbo. Chalo, yari tumuro chalo. Nang ngamaibo. Nangna kuyaw laugdana koi mayamase loina tumba kainarabani. Aina ukiba adubu ai mitsinara khangdreni. Seran tura oina uraba jalani. Hai, hongba. Oini. Madu oigadoribanine. Yare, changlo, tumluro chalo. Masimani ko, nungtigi ahing khudingi laubaga khongbaga, tumpam jabanga amata khangdeba. Aibu mayak sengna fazanadi ukibanida. Adubu aina haibse, kanamata thajabideba. Asi haidina hongba, makok adubu hotlaga, sangoi nakal aduda layriba ka aduda, tumbani haina changkhirami. Nakal amaromdana yen ahingba setna zaruraga. Kokfadu masamana ifa faba makai, makuna haipen haidok-haidokduna mayum tamna laklami. Lambida satna nokmi marol mari iseng sengdana. Yen chaba asidi udhokna haukreda. Hawi. Mathangi ayuktani kokfagi mapa Sandrastu tomba hogalakpada. Masano pa adu pajinduna thamliba kazaw adu githongdu sabak phaktuna hanglak leiramba adu ubada humang kangna. Loiredana. Masiki kokchak pasi. Yoling police nanthokna sengra maleba. Kamdawni aide. Asi haiduna Sandras sauri tholakpada. Masano pa adu konthongda tasillaga hiblamba adu ubada minungsi pokpadi lairedana. Sandras tu sauna. Hey, kokchakpa, hogol. Hey, kokpa, nangmunine. Hogol waji tadini. Kaino. Yamthuna hogol. Chalo, nangi kadru sango sasa. Natradi ne,
ꯑꯩ ꯅꯪ ꯐꯨꯕ ꯁꯣꯏꯔꯔꯣꯏ ꯑꯁꯨꯝꯅ ꯐꯨꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯀꯣꯛꯐꯥꯗꯣ ꯀꯤꯅ ꯑꯩ ꯐꯨꯕꯤꯒꯅꯣ ꯆꯪꯒꯦ ꯑꯩ ꯐꯨꯔꯛꯀꯅꯣ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯅ ꯆꯪꯉꯨ ꯆꯠꯂꯣ ꯁꯠ ꯁꯠ ꯃꯣꯏꯅ ꯑꯩꯁꯦ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯐꯥꯗꯣ ꯃꯆꯤꯟ ꯈꯖꯤꯛ ꯇꯨꯝꯊꯣꯛꯂꯒ ꯃꯁꯝ ꯃꯅꯥ ꯑꯐꯥꯕ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯍꯣꯠꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯟꯗ꯭ꯔꯥꯁꯇꯤ ꯈꯣꯏꯗꯧ ꯊꯤꯠꯅ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯅꯁꯥ ꯏꯆꯥ ꯆꯥꯗꯅ ꯐꯪꯂꯤꯕꯅꯣꯅꯦ ꯅꯠꯇꯦ ꯑꯩ ꯁꯤꯕꯨ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯅꯣ ꯈꯪꯗꯦꯕ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯉꯥꯎꯕ ꯑꯁꯤꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯤꯕꯁꯤꯕꯨ ꯍꯦ ꯂꯥꯏꯕꯛ ꯇꯟꯖꯥꯗꯨꯗ ꯆꯟꯗ꯭ꯔꯥꯁ ꯍꯣꯏꯒꯤ ꯊꯪꯅꯕꯒꯤ ꯍꯅꯨꯕꯤ ꯇꯝꯄꯥꯛꯇꯨ ꯆꯝꯕꯜ ꯈꯥꯔꯤꯕ ꯑꯗꯣꯝꯂꯣꯝꯗ ꯊꯣꯔꯛꯂꯒ ꯍꯥꯏ ꯆꯟꯗ꯭ꯔꯥꯁ ꯏꯟꯗꯣꯟ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯍꯥꯏ ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕ ꯑꯗꯣ ꯑꯍꯤꯡꯗ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯧꯅꯦ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯥꯅ ꯂꯥꯎ ꯈꯣꯡꯕ ꯑꯩꯅ ꯇꯨꯝꯕ ꯌꯥꯗꯦꯅꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯇꯨꯝꯂꯛꯇ꯭ꯔꯤꯕ ꯑꯁꯦ ꯐꯅꯗꯤ ꯀꯨꯏꯅ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯇꯨꯝꯕ ꯌꯥꯗꯕꯁꯤ ꯋꯥꯏꯅꯦꯍꯦ ꯍꯣꯏ ꯏꯟꯗꯣꯟ ꯍꯣꯔꯦꯟꯗꯒꯤꯗꯤ ꯀꯨꯞꯅ ꯁꯦꯟꯅꯖꯔꯒꯦ ꯃꯆꯥ ꯑꯉꯥꯎꯕ ꯑꯃ ꯄꯣꯛꯂꯕꯗꯤ ꯀꯨꯞꯅ ꯁꯦꯟꯅꯤꯡꯉꯤꯗꯤ ꯍꯥꯏꯗꯦꯅꯦ ꯃꯤꯅ ꯍꯥꯏꯅꯕ ꯑꯃꯨꯛ ꯉꯥꯏꯗꯅ ꯂꯩꯅꯦ ꯑꯁꯤ ꯍꯥꯏꯅ ꯇꯝꯄꯥꯛꯇꯨ ꯆꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯆꯟꯗ꯭ꯔꯥꯁꯨ ꯃꯆꯥꯗꯨ ꯃꯤꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯍꯜꯂꯤꯕꯁꯦ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯍꯜꯂꯤꯕꯅꯤꯁꯦ ꯈꯪꯅꯤꯕ ꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯥꯁ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯉꯥꯎꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯋꯥꯗꯤ ꯍꯥꯏꯗ ꯃꯄꯥ ꯏꯕꯨꯡ ꯆꯥꯎꯕꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯉꯁꯤ ꯏꯆꯥ ꯏꯃꯧ ꯏꯁꯨ ꯏꯆꯥ ꯄꯨꯝꯕꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯤꯕ ꯄꯨꯝꯕ ꯑꯁꯦ ꯃꯄꯥ ꯃꯄꯨ ꯑꯣꯏꯕ ꯌꯨꯝꯒꯤ ꯑꯍꯜ ꯑꯣꯏꯕ ꯍꯥꯏꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤꯀꯣ ꯃꯄꯨ ꯑꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅ ꯏꯁꯨ ꯑꯁꯤꯁꯨ ꯋꯥꯈꯜ ꯌꯥꯎꯗꯕ ꯏꯁꯨ ꯑꯣꯏꯅ ꯐꯪꯖꯕꯅꯤ ꯑꯩꯅ ꯀꯅꯥꯗꯁꯨ ꯅꯤꯟꯗꯥ ꯇꯧꯐꯝ ꯊꯣꯛꯇꯦ ꯑꯁꯤ ꯈꯟꯅ ꯆꯥꯎꯕ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯩ ꯏꯁꯤꯡ ꯑꯀꯤ ꯑꯈꯪ ꯂꯩꯇꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯆꯥꯎꯕꯒꯤ ꯃꯇꯥꯎ ꯃꯅꯤꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯤꯡꯊꯝꯒꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯃꯗ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯃꯩ ꯍꯧꯗꯨꯅ ꯑꯁꯨꯝꯅ ꯇꯦꯛꯂꯒ ꯂꯩꯔꯝꯃꯤ ꯃꯅꯤꯅ ꯏꯇꯥꯎ ꯀꯩꯗꯧꯔꯤ ꯏꯇꯥꯎ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤꯅꯤ ꯏꯇꯥꯎ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯇꯥꯎ ꯃꯇꯥꯎꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯗꯣꯏꯕ ꯋꯥꯁꯦ ꯅꯥꯀꯣꯡꯒꯅꯤ ꯁꯣꯟꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯋꯥꯅꯤ ꯏꯁ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯁꯒꯨꯟ ꯇꯧꯔꯨꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯤꯀꯣ ꯑꯁ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯋꯥꯅꯤ ꯏꯇꯥꯎ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯋꯥꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏꯅꯒ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯁꯤꯗꯤ ꯐꯥꯒꯤꯗꯤ ꯃꯥꯟꯗꯦꯅꯦ ꯏꯇꯥꯎ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣ ꯑꯇꯩ ꯅꯠꯇꯦꯗ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥꯕꯨ ꯀꯨꯜꯗꯣ ꯃꯍꯩ ꯌꯥꯝ ꯍꯩ ꯍꯥꯏꯗꯅ ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯩꯅꯦ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯃꯉꯣꯟꯗꯒ ꯃꯍꯩ ꯖꯥꯗꯨ ꯇꯝꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯤꯀꯣ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯃꯍꯩ ꯈꯔ ꯍꯩꯔꯒ ꯑꯗꯨꯃꯛ ꯋꯥꯗꯅ ꯏꯕꯥꯅꯤ ꯁꯨꯛꯁꯨ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯔꯦꯗꯅ ꯑꯩꯁ ꯏꯇꯥꯎ ꯃꯗꯨ ꯇꯧꯍꯩꯕ ꯅꯠꯇꯦꯗ ꯀꯅꯥꯅ ꯈꯪꯕꯅꯣ ꯏꯇꯥꯎ ꯑꯐꯕ ꯃꯟꯇ꯭ꯔ ꯖꯥꯗꯨꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗ ꯃꯤ ꯃꯥꯡꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯒ ꯍꯌꯦꯡ ꯇꯨꯡꯗꯒ ꯑꯋꯥꯕ ꯇꯥꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯏꯇꯥꯎ ꯍꯦꯔꯥ ꯅꯪꯕꯨ ꯐꯠꯇꯕ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯍꯩꯕ ꯃꯥꯏꯕ ꯑꯃꯠꯇꯅ ꯑꯋꯥꯕ ꯇꯥꯈ꯭ꯔꯦꯕ ꯇꯥꯈ꯭ꯔꯕꯣ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯇꯥꯗ꯭ꯔꯤꯅꯦ ꯏꯇꯥꯎ ꯑꯗꯨꯅꯤ ꯑꯄꯪꯕ ꯈꯔꯅ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯐꯠꯇꯕ ꯇꯧꯔꯗꯤ ꯐꯠꯇꯕ ꯃꯍꯩ ꯐꯪꯏ ꯀꯥꯏꯅ ꯃꯆꯤꯟꯗ ꯄꯪꯂꯥꯎ ꯂꯥꯎꯔꯤꯕꯅꯤ ꯏꯇꯥꯎ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯍꯧꯅꯄꯣꯠꯇꯦ ꯏꯇꯥꯎ ꯑꯗꯨꯅ ꯍꯌꯦꯡ ꯅꯨꯡꯊꯤꯜꯁꯦ ꯈꯨꯔꯥ ꯕꯨꯀꯜꯒꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯁꯤ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯍꯦꯛ ꯆꯠꯂꯨꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯅ ꯐꯠꯇꯕ ꯀꯌా ꯍꯥꯏꯖꯤꯟꯕ ꯑꯗꯨꯗ ꯆꯥꯎꯕꯁꯨ ꯊꯥꯖꯗꯨꯅ ꯃꯅꯤꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯡꯊꯤꯜꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯣꯀꯣꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯅꯪ ꯆꯪꯉꯨ ꯍꯥꯏꯅ ꯏꯟꯅꯕ ꯑꯗꯨꯗ ꯕꯣꯀꯨꯜꯅ
하이, 나 코에니보. 거리 아닌게니. 쿠라다 오프부터 따나지기나. 사싱나. 어다이다 리트나 레이렌두니. 와, 하이게 하이라버디. 꼭 꽉할라원이나 코이보. ahoy kura. Asi hainaduna, makoyanidu mangoladu kakhalakduna, bokulgi manaknamna, sangsilaktuna. Kura. Nakoy na hainang liba adubu karino ne. Atay na tida kura. Kura na sambiduna. Nasaan ibo. Kuragi haijaba mahi karata. Nasaan ida tapiyo haina haijaba. Laksariba ni kura. Nakoyani na lagliba side. Mantrasadu tamga haibagi wahawene. Adubune, kurahadi, madugumba amukhana yengkharu haina wasakreni. Kurana nasani bo amuta nungsibiyo. Kurana nasani da akhangma mai khara tangwarabsu takpiyo kaidobuge. Kura. Aikhoy anisa. Hara dhumage laina amasu laibuna. Akan mathabak suba ngamsadaba. Aduda maiba kabak saraga sel tanduna imung punaba honajage tawbani kura. Nakoyanigi hondorakliba suwaraduda nakoyanigi nasada karisu ayidapa laiti haiba ay loina khangiko yengoy isasa nakoyna ngahak panggal waba pamdabagi sinpham masida changliba ase hayengwai nakoy tungda yamna ningamdaba lakaniko nang khurabu haijau hairabadi nakoyani mafam ase thadoktuna thuna hankro bokulna makoyanida Mantrazadogi mahi adubu sungtak tanindabagi mong utpa aduda makoyanidu upay leita. Ita, kanadabu maandrida. Hala silaw ito. Ngay ko ba ito? Ngahagta aga yengkisiba. Nakoyani na fana hairabaso. Nakoyani na hairiba wase. Panayam na hairabaso. Wadu way na yagadaba. Pambay amata leitre ko. Nakoyani pamukidra. Ay, tabak ama leire. Amukta sa nabalo sila kuigi. Manida haipet, ikay mo kay boy. Ay na hydro, kay suyarag lo haidina. Lao, halas ito. Masigi pibang masidabo, nang sumlay tagi hayro. Layroy ba ito? Yadrabani na. Kuhalalori kayo. Asi hainara duna makoy nito, numit adu magitihan kirami. Numit adu kisanda wairam madudasu, amu, makoy nito. May ting na manina, wa hudoroklami. Ito, ay di. Kurabukol kiminagta, ay ang nasakisi haydi lady. As, ito, ay di mado, ikaan ka na kadabo maandida. Era ito, ipa ay pusing na hinaba malayday na. Takpa bukalo, nung pawatum ni hayda na. Aduna ay di, gamli kay girigi taksi dalay ito. Maram sa dabda ito, anam kan ba sa brabo, sa zara ka tukla ba di, kamay ito ba ito? Sara ka sara ito nito. Paginati ko ito. Madu, ay di kaya ka na kadabo maandida. Tulos ito. Era ito, hawag na ba ngayri? Ato may nawakal sundara ka no da ito. Eko ibin na hayram ba di, kurabukol na mahitam na maging magi wazado da. Tak na ba di, sa hitarang ubusanggi hay. Aduna tawagi ba di mo siya? Takpiyo tambiyo haraga. Pakpahita takturo ka dabo ay bazarat dito. Aduna ni, ay nakaraga takisi hay dito. Oh, adugumba masulay boy. Pare adu dito. Adu boy na ba di? Kuya ni sa hitaras ang takpang ambra hay ba to? Laibok siyang ying bahay ba dun ito? Aduni, adu giwakalo kanya daw nito. Asihay din umatawa nito nung inarami. Asum na makuya nito. Nung tinumit ko ding ibukal gimanakta, lakla doon na. Mantrazado gi oy ba mahiyadubo, tambiyo hay doon na. Giriritak pa, leblamde. Makuya ni na fanakan na taglabaso, bukal di, tawa isa sada na. Hay, nakuya ni na fanahay labaso, ay nahay kraba doon. Ay di, sadu mantrado gi mahiyadaw. Hamukha na yeng kraro hay doon wasa kraba nine. Adu na kanararo. Ato pa ahay ba amay ba magatanaro? Ay gimota di, masigiwa si dalayre ko. Kura, adu na tawino da. Nasana na ay kuya baso nagsibito na. Mahikita di takbi tambibi yaban. Kura, ay ko'y di kura na tana. Ato pa ahay ba ka naso kang ba matsulayte? Ato na, kura na nung sibido na. At, masingang na bagkaray no hari nga sida. Masimasu, muli-muli nga ang babuntong na ikrene.
ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ ꯅꯈꯣꯏ ꯑꯅꯤꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯃꯗꯨꯒꯤ ꯁꯔꯨꯛ ꯅꯌꯨꯝꯗ ꯀꯥꯟꯅꯒꯗꯧꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯩ ꯑꯇꯣꯞꯄ ꯇꯧꯔꯨꯕꯅ ꯐꯒꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯣꯜꯗꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯌꯥꯗ ꯇꯥꯛꯂꯛꯄꯅ ꯕꯣꯀꯣꯜꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯅꯤꯒ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯀꯧꯁꯤꯜꯂꯒ ꯍꯥꯏ ꯃꯅꯤ ꯂꯥꯎ ꯈꯨꯔꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯎꯅꯦ ꯈꯨꯔꯥ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏ ꯆꯥꯎꯕ ꯅꯪꯁꯨ ꯂꯥꯎꯅꯦ ꯍꯣꯏ ꯈꯨꯔꯥ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯩ ꯊꯕꯥꯟꯁꯨ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯗ ꯈꯨꯔꯥꯅ ꯑꯈꯪꯕ ꯃꯍꯩ ꯄꯨꯡꯕ ꯇꯥꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯂꯤꯅꯤ ꯑꯁꯦꯡꯕꯒꯤꯔꯣ ꯈꯨꯔꯥ ꯍꯣꯏꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯁꯦ ꯑꯆꯝꯕ ꯃꯍꯩ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯗ ꯍꯦꯛꯇ ꯇꯧꯔꯨꯔꯕ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯦꯀꯣ ꯃꯁꯤꯃꯗꯤ ꯀꯥꯎꯐꯗꯦ ꯈꯨꯔꯥꯅ ꯍꯥꯏꯁꯤꯅꯗꯤ ꯑꯐꯕ ꯃꯍꯩꯗꯤ ꯃꯥꯟꯗꯦ ꯐꯠꯇꯕ ꯃꯍꯩ ꯉꯥꯛꯇꯔꯣ ꯑꯩꯈꯣꯏꯗ ꯇꯥꯛꯇꯧꯔꯤꯁꯦ ꯈꯨꯔꯥ ꯍꯥꯏ ꯀꯅꯥꯅ ꯑꯣꯖꯥ ꯒꯨꯔꯨꯅꯕꯨ ꯃꯥꯒꯤ ꯁꯦꯕꯨꯛꯇ ꯐꯠꯇꯕ ꯃꯍꯩ ꯉꯥꯛꯇ ꯇꯥꯛꯅꯒꯦ ꯑꯁ ꯈꯨꯔꯥꯒꯤ ꯈꯨꯍꯥꯏꯗꯨꯗ ꯃꯥꯜꯂꯨꯕꯒꯤꯅꯤ ꯈꯨꯔꯥ ꯁꯥꯎꯕꯤꯈꯤꯅꯨꯕ ꯑꯝꯇ ꯇꯧꯕꯒꯤꯕꯨꯗꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯃꯥꯏꯕ ꯇꯝꯂꯤ ꯇꯥꯕꯗ ꯃꯤꯅ ꯃꯁꯤꯗ ꯀꯥꯞꯁꯤꯜꯂꯛꯇꯧꯕꯒꯤ ꯊꯥꯖꯤꯜꯂꯛꯇꯧꯕꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯐꯠꯇꯕ ꯃꯍꯩꯁꯨ ꯇꯝꯕꯤꯒꯗꯧꯔꯤꯕꯁꯦ ꯃꯁꯦ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯇꯧꯅꯕ ꯅꯠꯇꯦꯀꯣ ꯃꯁꯤꯃꯗꯤ ꯀꯥꯎꯗꯕ ꯐꯩ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕ ꯑꯁꯦ ꯅꯈꯣꯏ ꯅꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯉꯝꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯍꯣꯏ ꯈꯨꯔꯥ ꯐꯔꯦ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯥꯗ ꯂꯩꯔꯤꯕ ꯇꯥꯕꯨ ꯑꯁꯦ ꯃꯁꯤ ꯄꯣꯔꯛ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯦ ꯀꯔꯝꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕ ꯑꯗꯣ ꯅꯈꯣꯏꯅ ꯍꯩꯔꯕꯗꯤ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅ ꯍꯩꯔꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯅꯤꯒ ꯆꯥꯎꯕꯒꯗꯣ ꯕꯣꯀꯨꯜꯒꯤ ꯃꯐꯝꯗ ꯇꯝꯕ ꯌꯥꯕ ꯇꯝꯁꯤꯜꯂꯝꯃꯤ ꯆꯥꯎꯕꯅ ꯃꯥꯏꯕ ꯇꯝꯂꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯗꯣ ꯃꯃꯥ ꯃꯄꯥꯅꯗꯤ ꯀꯌꯥꯗꯤ ꯄꯥꯝꯂꯝꯗꯦ ꯆꯥꯎꯕꯒꯤ ꯃꯄꯥꯕꯨꯡꯅ ꯃꯆꯥꯅꯨꯄꯥꯗꯨ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯍꯥꯏ ꯏꯄꯥꯒꯤ ꯆꯥꯎꯕ ꯄꯥꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯩ ꯏꯄꯥ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯄꯥꯕ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯑꯇꯩ ꯅꯠꯇꯦꯗ ꯅꯪꯅ ꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯇꯝꯂꯤꯅꯦ ꯇꯧꯔꯤꯕꯗꯣ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦꯅꯦ ꯄꯥꯕ ꯑꯩꯒꯤ ꯏꯇꯥꯎꯃꯅꯤꯗꯣ ꯃꯇꯣꯝꯇ ꯆꯠꯄ ꯇꯜꯂꯦꯅ ꯑꯩꯒ ꯁꯨꯝ ꯆꯠꯃꯤꯟꯅꯕꯅꯤꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇ ꯃꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯪꯌꯥ ꯌꯥꯊꯣꯛꯀꯅꯨꯀꯣ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ ꯃꯗꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯀꯣ ꯆꯥꯎꯕ ꯆꯥꯎꯕꯗꯨ ꯃꯍꯥꯛꯅ ꯐꯖꯅ ꯄꯥꯝꯖꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯄꯥꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯄꯥꯕꯨꯡ ꯑꯣꯏꯕꯅꯤꯅ ꯍꯪꯒꯠꯅ ꯈꯨꯝꯂꯨꯕꯗꯤ ꯉꯝꯗ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯃꯆꯥ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯅꯣꯡꯃꯇ ꯐꯩ ꯀꯧꯕ ꯑꯃꯠꯇ ꯍꯥꯏꯗꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯏꯃꯥ ꯏꯄꯥꯅꯣ ꯈꯪꯗꯦꯅꯦ ꯑꯁꯤ ꯈꯟꯅ ꯆꯥꯎꯕ ꯃꯄꯥꯅ ꯐꯅ ꯊꯤꯡꯂꯕꯁꯨ ꯑꯗꯨꯃꯛ ꯑꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯝꯕ ꯆꯠꯄꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯐꯅ ꯍꯥꯏꯔꯕꯗ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕꯗ ꯕꯣꯀꯨꯜꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯅꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯑꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯇꯥꯛꯄꯤꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯉꯁꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯏꯒꯗꯕ ꯋꯥ ꯍꯥꯏꯕꯕꯨ ꯑꯩꯅ ꯇꯥꯛꯂꯤꯕ ꯑꯐꯕ ꯃꯍꯩꯁꯤꯡ ꯑꯁꯤꯅ ꯑꯋꯥꯅ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯟꯕꯤꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯕꯨ ꯃꯥꯡꯅꯕ ꯃꯍꯩ ꯑꯩꯅꯁꯨ ꯇꯥꯛꯄꯤꯔꯤꯕ ꯑꯁꯦ ꯅꯈꯣꯏꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯋꯥꯅ ꯊꯦꯡꯅꯕ ꯑꯣꯏꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯀꯥꯎꯒꯅꯨꯀꯣ ꯅꯆꯥꯁꯤꯡ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯀꯥꯎꯗꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯣꯀꯨꯜꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯑꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯅꯤꯡꯊꯤꯖꯅ ꯍꯩꯔꯕ ꯑꯅꯤꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯅꯧ ꯅꯧꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯆꯥꯎꯕꯗꯨ ꯃꯔꯛ ꯃꯔꯛꯇ ꯐꯠꯇꯕ ꯃꯍꯩ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯆꯥꯡꯌꯦꯡ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯥꯒꯤ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯃꯨꯡꯁꯤꯡꯗ ꯐꯠꯇꯕ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯧꯔꯝꯃꯤ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯎꯔꯒ ꯍꯔꯥꯎꯅ
ꯑꯁ ꯃꯟꯇ꯭ꯔ ꯖꯥꯇꯨ ꯇꯝꯂꯨꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯤꯡꯅꯔꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯣꯠꯈꯥꯏꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯋꯥꯍꯟꯕ ꯉꯝꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯁꯤ ꯈꯟꯅ ꯆꯥꯎꯕꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯃꯔꯨꯝ ꯀꯣꯛꯂꯝꯗꯥꯏ ꯌꯧꯔꯛꯂꯕ ꯌꯦꯟꯕꯤ ꯑꯃꯨꯕꯤ ꯑꯗꯨ ꯅꯣꯡꯃ ꯌꯦꯡꯒꯣꯟꯗꯒꯤ ꯍꯨꯔꯥꯟꯈꯤꯔꯝꯃꯤ ꯆꯥꯎꯕ ꯌꯦꯡꯒꯣꯟꯗꯒꯤ ꯌꯦꯟꯕꯤ ꯑꯗꯨꯕꯨ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯅ ꯁꯥꯎꯅ ꯅꯨꯡꯉꯥꯏꯅꯤꯕ ꯌꯦꯡꯉꯣꯟꯗꯒꯤ ꯌꯦꯟ ꯍꯨꯔꯥꯟꯕꯀꯣ ꯌꯦꯟꯕꯤ ꯑꯗꯨꯅ ꯋꯥꯅ ꯁꯤꯕꯗꯧꯅ ꯆꯍꯤ ꯊꯥ ꯂꯥꯟꯗꯅꯕ ꯍꯦꯛꯇ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯜꯂꯒꯅꯦ ꯍꯥꯠꯍꯟꯒꯦ ꯈꯪꯅꯤꯕ ꯅꯠꯇꯦ 이몽기 미카이니 럭토럭 싸보라디 어투나 떠고 먹긴 놈아이띠 이몽기 미카이다 하는다 한기기 ꯑꯁꯤ ꯈꯟꯅ ꯆꯥꯎꯕ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯑꯗꯨꯗ ꯌꯦꯟꯕꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯆꯥꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯀꯅꯥ ꯑꯃꯠꯇꯅ ꯆꯥꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯇ꯭ꯔꯕꯗ ꯆꯥꯎꯕ ꯑꯗꯨ ꯎꯁꯤꯠꯃꯟꯗꯦ ꯈꯜꯂꯗꯨꯅ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯂꯧꯊꯣꯛꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯗꯤ ꯊꯕꯛ ꯇꯧꯔꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯗꯨ ꯃꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯑꯇꯣꯞꯄ ꯌꯦꯟꯕꯤ ꯑꯃ ꯁꯥꯔꯦꯜ ꯆꯜꯂꯗꯨꯅ ꯌꯦꯟꯕꯤ ꯍꯨꯔꯥꯟꯕ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯃꯍꯩ ꯇꯧꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯌꯦꯟꯕꯤ ꯑꯗꯨꯗꯤ ꯆꯥꯎꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝ ꯄꯨꯡ ꯑꯗꯨꯕꯨ ꯀꯤꯕꯗꯒꯤ ꯍꯥꯏꯗꯣꯛꯇꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯁꯥꯔꯦꯜ ꯆꯟꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯃꯆꯥ ꯑꯗꯨ ꯉꯝꯂꯛꯂꯝꯗꯦ ꯆꯥꯎꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯃꯆꯥꯒꯤ ꯐꯤꯕꯝꯅ ꯁꯣꯛꯆꯤꯜꯂꯛꯄ ꯍꯦꯟꯖꯤꯜꯂꯛꯄꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯃꯥꯡꯗ ꯇꯥꯆꯧ ꯇꯥꯆꯧ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯇꯥꯆꯧ ꯌꯦꯟꯕꯤꯗꯣ ꯑꯇꯩꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯇꯥꯆꯧ ꯅꯅꯥꯎꯅ ꯆꯥꯅꯤꯡꯃꯟꯗꯅ ꯍꯨꯔꯥꯟꯈꯤꯕꯅꯤ ꯇꯥꯆꯧ ꯅꯅꯥꯎꯒꯤ ꯊꯋꯥꯏ ꯑꯁꯤꯃꯇꯗꯤ ꯀꯟꯕꯤꯌꯣ ꯇꯥꯆꯧ ꯑꯗꯨꯕꯨ ꯅꯪ ꯅꯍꯥꯟ ꯑꯩꯅ ꯍꯪꯕꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯕꯗꯤ ꯀꯩꯗꯧꯒꯦ ꯑꯩꯗꯤ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯂꯧꯊꯣꯛꯇꯦ ꯍꯥꯏꯕꯗꯨꯗ ꯁꯥꯔꯦꯜ ꯆꯟꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯗꯣꯛꯄꯁꯨ ꯌꯥꯔꯔꯣꯏ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯪꯕꯨ ꯅꯅꯥꯎꯁꯤ ꯀꯟꯅꯕ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯌꯦꯡꯉꯨ ꯀꯩꯗꯧꯕꯒꯦ ꯏꯃꯥ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯅꯆꯥꯕꯨ ꯋꯥꯔꯝꯃꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯆꯥꯎꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯄꯦꯟꯗꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯅꯥꯎ ꯑꯁꯤꯕꯨ ꯌꯦꯟꯕꯤ ꯑꯗꯨꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯍꯦꯛ ꯂꯧꯔꯕ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯂꯦꯟꯕ ꯑꯣꯏꯌꯨꯀꯣ ꯆꯥꯎꯕ ꯃꯃꯥꯅ ꯃꯤꯆꯩ ꯑꯌꯥꯛꯄ ꯆꯩꯔꯛꯄ ꯑꯗꯨꯗ ꯇꯥꯁꯤꯟꯅꯗꯅ ꯃꯥꯅ ꯂꯥꯟꯕ ꯅꯠꯇꯦ ꯈꯟꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯀꯟꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯗꯦ ꯃꯁꯥꯒꯤ ꯋꯥꯈꯜꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯇꯨ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯈꯝꯅꯨꯡ ꯆꯥꯎꯋꯥ ꯇꯥꯟꯈꯤꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯥꯎꯕ ꯃꯇꯨ ꯃꯆꯥ ꯊꯤꯔꯕ ꯐꯥꯎꯕꯗ ꯃꯥꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯑꯀꯥꯏꯕ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯨꯕ ꯑꯗꯨꯒ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯃꯤꯆꯩ ꯑꯗꯨꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗꯤ ꯋꯥꯈꯜ ꯆꯣꯏꯕ ꯑꯃ ꯑꯣꯏꯅ ꯐꯪꯖꯔꯝꯃꯤ ꯆꯥꯎꯕ ꯃꯁꯨꯅꯨꯄꯥ ꯑꯗꯨꯕꯨ ꯍꯦꯛ ꯐꯪꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯋꯥꯕꯗ ꯃꯁꯔꯨꯛ ꯑꯣꯏꯔꯛꯂꯝꯃꯤ ꯆꯥꯎꯕ ꯍꯧꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯉꯁꯤ ꯑꯩꯅ ꯑꯋꯥꯕ ꯇꯥꯔꯤꯕꯁꯦ ꯑꯩ ꯏꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅꯤꯀꯣ ꯑꯁꯤ ꯈꯟꯅ ꯆꯥꯎꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯪꯖꯤꯟꯗꯨꯅ ꯁꯤꯕ ꯉꯥꯏꯅ ꯑꯗꯨꯃꯛ ꯂꯦꯟꯖꯕ ꯇꯥꯔꯝꯃꯤ ꯃꯊꯥꯏ ꯊꯥꯏꯅ ꯃꯩꯇ꯭ꯔꯕꯥꯛ ꯀꯧꯕ ꯂꯩꯄꯥꯛ ꯑꯃ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛ ꯀꯧꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡ ꯁꯨꯅꯍꯥ ꯀꯧꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯎ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯋꯥꯡꯂꯦꯟꯗ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯃꯅꯥꯏ ꯑꯁꯥꯟꯕ ꯄꯨꯔꯦꯜꯄ ꯑꯗꯨꯕꯨ ꯀꯨꯛꯁꯤꯟꯗꯨꯅ ꯂꯣꯟꯅ ꯋꯥ ꯇꯥꯅꯔꯝꯃꯤ
ꯄꯨꯔꯦꯜꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯗꯤ ꯆꯍꯤ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯆꯤꯡꯁꯨꯅ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯃꯨꯟꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯆꯥꯟꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕꯁꯤ ꯏꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯕꯤꯅꯤꯡꯒꯗ꯭ꯔꯥ ꯇꯥꯕꯤꯅꯤꯡꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯇꯥꯁꯤꯅꯤ ꯀꯣꯏꯊꯣꯛꯇꯅ ꯂꯩꯔꯅꯨꯅꯦ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯍꯣꯏ ꯏꯅꯤꯡꯊꯧ ꯍꯥꯏꯖꯔꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯔꯦꯜ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯗꯨꯅ ꯂꯣꯟꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯅꯥꯄꯗ ꯆꯤꯛꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ ꯄꯨꯔꯦꯜꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯈꯟꯖꯕꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯆꯤꯡꯁꯨ ꯅꯍꯥ ꯑꯁꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕ ꯅꯤꯡꯊꯧꯒ ꯁꯥꯔꯧ ꯁꯤꯜꯂꯒ ꯂꯧ ꯇꯧꯔꯦ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯖꯤꯜꯂꯒ ꯍꯥꯠꯇꯣꯛꯈꯤꯕꯅ ꯋꯥ ꯑꯁꯤꯕꯨ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯊꯥꯡꯒꯠꯂꯛꯂꯝꯃꯤ ꯑꯆꯥꯟꯕ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯒꯤ ꯋꯥꯐꯝꯁꯤꯕꯨ ꯍꯦ ꯑꯆꯥꯟꯕ ꯏꯅꯥꯎꯇꯣꯟ ꯑꯁꯤ ꯌꯦꯡꯕꯗ ꯑꯆꯝꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯁꯤꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯄꯥꯎ ꯄꯤꯅꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯋꯥꯠꯇꯕꯅꯤ ꯑꯗꯨꯅ ꯃꯇꯨꯡ ꯑꯃꯨꯛ ꯋꯥ ꯑꯗꯨꯕꯨ ꯄꯜꯂꯛꯀꯅꯨꯀꯣ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯅꯥꯏ ꯈꯪꯖꯍꯧꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯅꯪꯁꯨ ꯅꯌꯨꯝꯗ ꯄꯣꯊꯥꯖꯔꯨꯔꯣ ꯍꯌꯦꯡ ꯉꯟꯅ ꯗꯔꯕꯥꯔ ꯅꯪꯅꯕ ꯂꯥꯛꯀꯗꯕꯅꯤꯀꯣ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯅ ꯄꯨꯔꯦꯜꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯆꯤꯡꯁꯨꯅꯍꯥꯒꯤ ꯌꯨꯝꯗꯁꯨ ꯐꯝꯅꯥꯏꯕ ꯑꯃꯒ ꯂꯣꯟꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯐꯝꯅꯥꯏꯕ ꯈꯣꯝꯕꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯅ ꯑꯁꯨꯝ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯗ ꯈꯔꯗꯤ ꯆꯤꯡꯅꯕ ꯃꯥꯟꯕ ꯑꯃ ꯐꯝꯅꯥꯏꯕ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯒ ꯑꯩꯒꯁꯨ ꯏꯄꯥ ꯄꯨꯟꯖꯔꯕꯁꯨ ꯏꯃꯥꯗꯤ ꯄꯨꯟꯗꯦꯗꯅ ꯍꯥ ꯃꯥꯅ ꯏꯃꯥꯍꯜ ꯂꯩꯃꯔꯦꯝꯕꯤ ꯂꯨꯏꯖꯤꯡꯈꯣꯝꯕꯤꯒꯤ ꯃꯄꯥꯔꯤꯅꯤ ꯑꯩꯅ ꯂꯣꯟꯅꯕꯤ ꯃꯆꯥꯅꯤꯗꯅ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯐꯝꯕꯥꯜ ꯃꯨꯟꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯛ ꯄꯥꯈꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯁꯤꯅ ꯑꯁꯤ ꯑꯣꯏꯈ꯭ꯔꯒ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯋꯥꯌꯦꯜ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯄꯥꯝꯒꯤ ꯃꯤꯈꯩꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯔꯦꯝꯕꯒꯤ ꯃꯄꯥꯝꯒꯤ ꯃꯤꯈꯩꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯀꯨꯁꯤꯔꯥꯁꯤ ꯌꯥꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯄꯦꯟꯅꯗꯕꯅ ꯂꯣꯏꯅꯔꯦ ꯈꯨꯔꯥ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯇꯞꯅ ꯆꯤꯔꯣꯜꯑꯣꯏ ꯀꯔꯤ ꯑꯣꯏ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯁꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯣꯏꯅ ꯁꯤꯜꯂꯁꯤꯗꯅ ꯋꯥꯗꯨꯕꯨ ꯇꯥꯕꯗ ꯆꯤꯡꯁꯨꯅ ꯉꯛꯅ ꯐꯝꯅꯥꯏꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯐꯝꯅꯥꯏꯕ ꯋꯥꯗꯨ ꯈꯔ ꯈꯔ ꯈꯜꯂꯒ ꯍꯥꯏꯌꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯀꯣꯏꯕꯁꯤ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯤ ꯋꯥꯠꯇꯕꯅꯤꯀꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ ꯋꯥꯗꯨ ꯀꯔꯤꯒꯨꯝꯕ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯌꯧꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯃꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏ ꯅꯅꯥꯏ ꯊꯋꯥꯏꯁꯤꯗꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯕ ꯐꯔꯦ ꯈꯨꯔꯥ ꯉꯁꯤꯒꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯇꯨꯡꯗꯗꯤ ꯋꯥꯐꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯐꯒꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯃꯥ ꯄꯨꯟꯕ ꯅꯠꯇꯕꯅ ꯑꯃꯅ ꯑꯃꯗ ꯊꯥꯖꯅꯕ ꯋꯥꯠꯄ ꯃꯇꯧ ꯑꯗꯨꯗ ꯑꯣꯏꯖꯕ ꯊꯤꯕ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯤꯡꯆꯦꯞ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯃꯈꯣꯏꯒꯤ ꯈꯨꯖꯤꯡ ꯊꯧꯔꯥꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯈꯪꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯆꯤꯡꯁꯨꯅꯍꯥꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯗ ꯑꯃꯠꯇ ꯎꯠꯊꯣꯛꯂꯝꯗꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯂꯣꯏꯅꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯒꯤ ꯃꯧꯄꯥ ꯏꯕꯨꯡꯉꯣ ꯇꯥꯎꯊꯤꯡꯃꯥꯡꯗꯨ ꯍꯥꯊꯨ
ꯆꯦꯜꯂꯛꯂꯗꯨꯅ ꯃꯆꯦꯝ ꯏꯕꯦꯝꯃ ꯂꯩ ꯃꯔꯦꯝꯕꯤ ꯇꯥꯅꯕ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯕ ꯑꯗꯨꯗ ꯀꯣꯅꯨꯡ ꯄꯥꯅꯕ ꯑꯗꯨꯅ ꯄꯥꯈꯠꯅ 이봉아, ꯅꯪꯕꯨ ꯑꯝꯇ ꯇꯥꯊꯣꯛꯀꯩꯗꯧꯒꯦ? ꯑꯉꯥꯡ ꯊꯥꯔꯒ ꯂꯩ ꯃꯔꯦꯝꯕꯤꯗꯨ ꯀꯧꯍꯟꯖꯔꯛꯀꯦ. ꯂꯥꯎꯕ ꯑꯗꯨꯗꯤ ꯂꯦꯞꯄꯤꯌꯨ ꯀꯩꯗꯧꯒꯦ 이봉아? ꯍꯣꯏ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯇꯥꯛꯀꯗꯕ ꯅꯠꯇꯦꯅꯦ 이제 이봉아, ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯁꯤ ꯑꯝꯇ ꯇꯥꯈꯣ ꯀꯩꯗꯧꯒꯦ? 이닝ꯊꯧꯅ ꯋꯥ ꯑꯗꯨꯕꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯥꯎꯊꯤꯡ ꯃꯪꯁꯥꯎꯅ ꯀꯣꯅꯨꯡ ꯄꯥꯅꯕ ꯑꯗꯨꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯗꯨꯅ ꯍꯣꯏ ꯃꯤꯅꯥꯏ ꯃꯆꯥ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯃꯛꯇꯗ ꯄꯦꯠ ꯄꯦꯠ ꯁꯨꯝ ꯉꯥꯡꯕ ꯁꯥꯔꯤꯅꯤ ꯈꯪꯕ꯭ꯔꯥꯗꯣ ꯑꯁꯤ ꯍꯥꯏꯅ ꯇꯥꯎꯊꯤꯡ ꯃꯥꯡ ꯑꯗꯣ ꯁꯥꯎꯅ ꯀꯣꯅꯨꯡ ꯄꯥꯅꯕ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯨꯔꯦꯝꯕꯤꯗꯨ ꯍꯥꯊꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯦꯟꯊꯣꯔꯛꯂꯗꯨꯅ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏ ꯑꯇꯣꯝꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥ? 이제 ꯑꯩꯅ 이씨에게 ꯅꯥꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥ ꯑꯁꯤꯅ ꯑꯗꯨ ꯌꯥꯗꯦ ꯑꯗꯥ ꯌꯥꯗꯦꯅ ꯑꯗꯨꯝꯅꯤ ꯇꯧꯔꯤꯁꯤ 이제 ꯃꯍꯥꯛꯅ ꯑꯩꯗ ꯁꯨꯛ ꯌꯥꯝꯅ ꯑꯣꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ? ꯍꯥꯏ ꯂꯥꯎ ꯁꯤꯗ ꯋꯥ ꯍꯥꯏꯒꯦꯁꯦ. ꯊꯥꯏꯅ ꯑꯥꯗ ꯌꯨꯝꯗ ꯄꯪꯇꯧ ꯇꯧꯕꯗꯣ ꯀꯣꯅꯨꯡꯁꯤꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ 이봉아. ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯀꯣꯅꯨꯡꯒꯤ ꯅꯤꯌꯣꯝꯁꯤ ꯉꯥꯛꯅ ꯆꯠꯄ ꯇꯥꯕ. ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯨꯔꯦꯝꯕꯤꯗꯨ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯧꯄꯥ ꯇꯥꯎꯊꯤꯡ ꯃꯥꯡꯁꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠ ꯃꯅꯥꯗꯨ ꯁꯨꯛꯊꯣꯛꯂꯒ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯇꯝꯗꯨꯅ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯝꯃꯤ. ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯨꯔꯦꯝꯕꯤꯁꯨ ꯃꯄꯥꯒꯤ ꯃꯒꯨꯜ ꯈꯪꯕꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯂꯝꯃꯤ. ꯇꯥꯎꯊꯤꯡ ꯃꯥꯡꯁꯨ ꯃꯆꯦꯅ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄ ꯑꯗꯨꯗ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯝꯃꯤ. ꯅꯪꯀꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ 이제? ꯅꯪꯅꯅꯦ ꯑꯩꯅ ꯈꯪꯂꯨꯔꯦ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ. ꯑꯁ 이제 ꯃꯗꯨꯒꯤꯕꯨ ꯁꯦ ꯇꯣꯛꯂꯣꯁꯤ ꯌꯥꯔꯦꯁꯦ. ꯑꯩꯅ ꯂꯥꯛꯂꯤꯁꯦ 이제 ꯄꯥꯕꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯃꯤ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯂꯥꯎ 이제ꯒꯤ ꯀꯥꯗꯅꯦ ꯂꯣꯟꯅ ꯇꯥꯟꯅꯔꯨꯁꯤ. ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯨꯔꯦꯝꯕꯤꯗꯨ ꯍꯥꯊꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ. ꯇꯥꯎꯊꯤꯡꯃꯥꯡꯁꯨ ꯃꯆꯦꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯈꯤꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯨꯔꯦꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯑꯉꯝꯕ ꯅꯣꯡꯊꯣꯟꯕꯗꯨ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯇꯧꯐꯝ ꯈꯪꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯠꯍꯟꯗ ꯆꯠꯂꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯄꯤꯁꯛ ꯃꯆꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯃꯈꯣꯏ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯂꯥꯡꯇꯛꯅꯔꯤꯕ ꯑꯗꯨꯕꯨ? ꯅꯆꯥꯅꯨꯄꯥꯗꯨ ꯑꯩꯅ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯄꯥꯈꯣꯜ ꯑꯃ ꯊꯥꯈꯤꯕꯅꯤ. ꯑꯗꯨ ꯍꯜꯂꯛꯃꯟꯗꯕ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯏꯁ ꯃꯗꯨꯒꯤ ꯑꯣꯏꯔꯦ. ꯏꯆꯥꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕꯒꯦ? ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯍꯦꯛ ꯁꯣꯛꯄꯗ ꯂꯩꯃꯔꯦꯝꯕꯤ ꯃꯆꯦꯗ ꯇꯥꯛꯂꯒ ꯇꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯣ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯋꯥꯔꯛꯍꯜꯂꯒ ꯂꯣꯏꯔꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯄꯣꯠ ꯑꯗꯨꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯊꯋꯥꯏ ꯋꯥꯕꯤꯔꯤꯕꯅꯣ? ꯃꯃꯥ, ꯑꯩꯅ ꯅꯆꯥꯅꯨꯄꯥꯗ ꯊꯥꯈ꯭ꯔꯤꯕ ꯄꯥꯈꯣꯜꯗꯨ ꯑꯔꯥꯏꯕ ꯑꯣꯏꯗꯕꯒꯤꯅꯤꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯦ. ꯍꯣ ꯃꯗꯨ ꯌꯧꯔꯕꯗꯤꯅꯦ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗ꯭ꯔꯦ. ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄ ꯎꯕ ꯑꯗꯨꯗ ꯋꯥꯏ ꯁꯪꯕꯒꯤ ꯃꯇꯧꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ. ꯅꯈꯣꯏꯒꯤ ꯄꯥꯕ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯖꯤꯜꯂꯛꯄ. ꯃꯗꯨꯗ ꯏꯃꯥꯗꯤ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯕꯅꯣ. ꯏꯃꯥ, ꯅꯆꯥꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯗꯧꯔꯤꯕꯅꯣ? ꯀꯔꯤꯒꯤꯅꯣꯕ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕ ꯑꯗꯨꯕꯨ? ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯏꯃꯥ? ꯃꯃꯥ, ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ. ꯑꯩ ꯅꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯒꯦ. ꯑꯩ ꯂꯩꯔꯒ ꯀꯩꯗꯧꯔꯕ? ꯅꯣꯏꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯥꯟꯅꯧ ꯀꯩꯗꯧꯕꯒꯦ? ꯌꯥꯗꯕꯒꯤꯅꯤ. ꯑꯩꯅ ꯆꯪꯉꯣ ꯍꯥꯏꯗꯤ ꯀꯣꯛ ꯆꯪꯈ꯭ꯔꯣꯗꯅ. ꯑꯩꯕꯨ ꯌꯥꯝꯅ ꯇꯥꯍꯟꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ. ꯍꯣ ꯌꯥꯝꯅ ꯇꯥꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ. 이봉아, ꯅꯆꯦꯗ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯗꯨ ꯅꯆꯦꯅꯗꯤ ꯀꯔꯤ ꯍꯥꯏꯔꯦ? ꯄꯥꯕ, ꯏꯆꯦꯗ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯈꯔꯗꯤ ꯇꯞꯊꯈꯤꯁꯤ ꯍꯥꯏꯔꯤꯅꯤ. ꯁꯣꯝꯗ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯅꯗꯕꯅ ꯁꯤꯟꯕ ꯑꯗꯣ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗ꯭ꯔꯤ ꯍꯥꯏꯔꯤꯅꯦ. ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ
ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯨꯡꯁꯤꯅꯗꯕꯒꯤ ꯃꯩ ꯆꯥꯛꯂꯛꯂꯤꯕ ꯑꯁꯤ ꯃꯩꯆꯥꯛ ꯐꯅꯕ ꯁꯤꯡ ꯌꯥꯡꯁꯤꯟꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤꯅꯤꯀꯣ ꯑꯗꯨꯒ ꯄꯥꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯑꯃꯠꯇ ꯐꯥꯎꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏꯅꯦ ꯍꯧꯖꯤꯛꯁꯨ ꯃꯥ ꯎꯔꯣꯏꯗꯕ ꯋꯥꯈꯜ ꯑꯗꯨꯃꯛ ꯂꯨꯞꯂꯤ ꯃꯇꯨꯡꯗꯅꯦ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯔꯛꯂꯕ ꯄꯥꯕꯅ ꯃꯅꯥꯎ ꯏꯕꯨꯡꯒꯤ ꯂꯨꯔꯤꯡ ꯀꯛꯀꯅꯤ ꯍꯥꯏꯅ ꯇꯝ ꯄꯥꯕ ꯁꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣꯒꯤꯗꯧꯒꯦ ꯐꯔꯦ ꯑꯇꯣꯝꯕ ꯏꯄꯥ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯁꯤꯟꯅꯒꯦ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯄꯥꯕ ꯑꯇꯩ ꯅꯠꯇꯦ ꯐꯝꯅꯥꯏꯕ ꯈꯣꯝꯕꯒꯤ ꯑꯔꯨꯟꯕ ꯄꯥꯎꯃꯤꯗꯨꯗ ꯄꯥꯕꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯎꯅꯁꯤ ꯍꯥꯏꯅꯅꯦ ꯄꯥꯎ ꯄꯤꯈꯣ ꯑꯃꯨꯛꯇ ꯍꯣꯏ ꯄꯥꯕ ꯑꯁꯤ ꯍꯥꯏꯅ ꯇꯧꯊꯤꯡꯃꯥꯡ ꯊꯨꯅꯃꯛ ꯄꯥꯎ ꯑꯗꯨ ꯄꯤꯕ ꯆꯦꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯀꯣꯅꯨꯡꯗ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯐꯝꯅꯥꯏꯕ ꯈꯔꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯉꯝꯈꯩꯗ ꯊꯪꯅꯅ ꯂꯩꯕ ꯂꯩꯕꯥꯛꯅ ꯂꯝ ꯈꯣꯝꯖꯤꯟꯕꯒꯤ ꯂꯥꯂꯣꯡ ꯈꯔ ꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯂꯝꯃꯤ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯅ ꯐꯝꯅꯥꯏꯕ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯉꯝ ꯃꯊꯧ ꯈꯔꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀ ꯂꯧꯇꯨꯅꯕ ꯌꯥꯎꯔꯦ ꯑꯁꯤꯅꯤꯅꯦ ꯏꯅꯤꯡꯊꯧ ꯃꯗꯨꯃꯛ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯏꯅꯤꯡꯊꯧ ꯅꯅꯥ ꯑꯩꯈꯣꯏꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯅ ꯍꯥꯏꯈꯤꯕ ꯉꯥꯡꯂꯣꯏꯗꯕ ꯋꯥꯅ ꯉꯥꯡꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯅ ꯆꯥꯅꯉꯥꯏꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧꯒꯤ ꯎꯝꯕꯤ ꯄꯨꯛꯅꯤꯡꯗꯨꯕꯨ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯐꯝꯅꯥꯏꯕ ꯑꯃ ꯈꯜꯂꯒ ꯉꯝꯈꯩ ꯄꯔꯤꯡ ꯅꯛꯅ ꯂꯩꯕ ꯇꯧꯂꯝ ꯈꯨꯂꯦꯟꯗ ꯌꯦꯡꯁꯤꯟꯕ ꯊꯥꯔꯅꯤ ꯑꯗꯨꯒ ꯋꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯣꯟꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯇ ꯂꯧꯇꯨꯅꯕ ꯌꯥꯎꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯁꯤꯡꯁꯨꯅꯍꯥ ꯑꯗꯨ ꯈꯧꯗꯦꯝꯂꯗꯨꯅ ꯌꯥꯝꯕꯨꯡ ꯅꯅꯥꯎꯁꯨ ꯋꯥꯐꯝ ꯑꯃꯗ ꯍꯪꯒꯠꯆꯒꯦꯕ ꯏꯅꯥꯎꯇꯣꯟ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗ꯭ꯔꯕꯁꯨ ꯀꯣꯛ ꯍꯥꯏꯔꯣꯅꯦ ꯌꯥꯝꯕꯨꯡ ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯆꯗꯦ ꯌꯥꯝꯕꯨꯡ ꯇꯧꯂꯦꯝ ꯈꯨꯂꯦꯟ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯃꯗꯨꯗ ꯂꯩꯕ ꯇꯨꯔꯦꯜ ꯑꯆꯧꯕ ꯈꯥ ꯇꯨꯔꯦꯜꯗꯨ ꯏꯆꯥꯎ ꯃꯇꯝ ꯑꯣꯏꯕꯅ ꯀꯥꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯤ ꯃꯗꯨꯃꯇꯪ ꯍꯥꯟꯅ ꯁꯦꯝꯖꯤꯟꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯋꯥꯅꯔꯦ ꯑꯗꯨꯒ ꯀꯣꯅꯨꯡꯗꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯆꯠꯄꯗꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯃꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤꯅꯦ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯏꯅꯤꯡꯊꯧ ꯅꯅꯥ ꯑꯩ ꯂꯩꯖꯩ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯥꯏ ꯍꯧꯖꯤꯛꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯎ ꯁꯨꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯊꯣꯡ ꯁꯥꯅꯅꯕ ꯀꯣꯅꯨꯡꯗ ꯂꯣꯏꯅ ꯀꯥꯈꯠꯂꯛꯎ ꯍꯥꯏꯌꯨ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯉꯝꯕꯁꯤꯡ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯋꯥꯐꯝ ꯂꯩꯔꯤꯕꯅꯣ ꯍꯥꯏꯔꯣ ꯏꯅꯤꯡꯊꯧ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯗꯔꯕꯥꯔ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯦꯟꯁꯤꯜꯂꯁꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯅ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯗꯨꯅ ꯈꯨꯔꯨꯝꯂꯒ ꯂꯩꯍꯧꯔꯝꯃꯤ ꯗꯔꯕꯥꯔ ꯑꯗꯨꯕꯨ ꯂꯣꯏꯔꯗꯨꯅ ꯃꯔꯤ ꯃꯔꯤ ꯊꯨꯡꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯝꯅꯥꯏꯕ ꯈꯣꯝꯕꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯁꯤꯡꯁꯨꯅꯍꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯂꯣꯟꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯡ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯧꯑꯣꯏ ꯃꯈꯩ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯆꯤꯡꯅꯅꯕ ꯍꯥꯏꯗꯅ ꯁꯤꯟꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯃꯥꯜꯂꯤꯅꯤ ꯐꯝꯅꯥꯏꯕ ꯃꯐꯝꯁꯤ ꯁꯅꯥ ꯀꯣꯅꯨꯡꯅꯤ ꯑꯗꯨꯅ ꯋꯥꯔꯤꯗꯨ ꯃꯐꯝꯁꯤꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤ ꯀꯣꯏꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯃꯇꯥꯏ ꯈꯨꯜꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯗꯨꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯁꯤ
ꯐꯒꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯇꯨꯡꯒ ꯃꯥꯡꯒ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯔꯣꯜ ꯇꯧꯅꯔꯒ ꯅꯣꯛꯂꯒ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯂꯥꯞꯊꯛꯅ ꯐꯝꯅꯥꯏꯕ ꯄꯨꯔꯦꯜꯗꯨ ꯃꯆꯤꯟꯗ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯅ ꯏꯜꯂꯝꯕ ꯃꯥꯅ ꯉꯈꯥ ꯃꯥꯅꯁꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯗ ꯅꯞꯁꯤꯜꯂꯒ ꯑꯩꯒꯤ ꯃꯥꯌꯣꯛꯇꯒ ꯂꯩꯔꯛꯂꯗꯅ ꯈꯪꯅꯤꯕ ꯑꯇꯦꯛꯄ ꯍꯤ ꯇꯣꯡꯂꯗꯤ ꯏꯔꯥꯛꯅꯩ ꯍꯥꯏꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯈꯣꯏꯑꯣꯏ ꯇꯣꯝꯄꯣꯛꯇꯨ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯀꯥ ꯑꯗꯨꯗ ꯐꯤ ꯀꯥꯝꯂꯗꯨꯅ ꯑꯄꯥꯏ ꯑꯄꯥꯏꯕ ꯄꯣꯠ ꯃꯈꯩ ꯂꯪꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯐꯝꯅꯥꯏꯕ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯂꯥꯛꯅꯔꯤ ꯄꯨꯔꯦꯜꯅ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯑꯗꯨꯝꯅ ꯁꯥꯎꯕꯒꯤ ꯃꯗꯨꯒꯤ ꯃꯇꯧꯗꯨ ꯎꯠꯂꯕꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯃꯤꯈꯩꯅ ꯎꯔꯒ ꯀꯂꯛ ꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯅꯤ ꯏꯅꯤꯡꯊꯧ ꯑꯉꯝꯕ ꯏꯃꯥ ꯄꯨꯟꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯑꯩꯅ ꯏꯅꯥꯎꯅꯤ ꯈꯟ ꯑꯁꯨꯝ ꯌꯦꯡꯕꯤꯕ ꯑꯁꯤꯗ ꯃꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ 이닝통 ꯑꯗꯨꯒꯤꯗꯤ ꯅꯅꯥ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯖꯕꯗꯨꯅꯤ 이닝통ꯅ ꯇꯥꯕꯤꯗꯕꯗꯨꯗ ꯑꯩꯈꯣꯏ ꯋꯥ ꯍꯥꯏꯕ ꯉꯝꯖꯗꯕꯒꯤ ꯋꯥꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤ ꯉꯁꯤꯒꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩ ꯃꯔꯦꯝꯕꯤꯒꯁꯨ ꯂꯣꯟꯅ ꯎꯅꯕꯁꯨ ꯌꯥꯎꯔꯕ ꯃꯥꯜꯂꯦ 이닝통 ꯑꯩꯒꯤ ꯑꯉꯥꯡꯈꯩꯅ ꯂꯣꯟꯅ ꯇꯝꯃꯛꯄꯅꯤ ꯀꯔꯤ ꯍꯥꯏꯕ ꯃꯗꯨꯃꯛ ꯍꯥꯏꯕ꯭ꯔꯥ 이닝통 ꯁꯥꯎꯕꯤꯈꯤꯅꯨ ꯍꯩ ꯑꯆꯥꯟꯕ ꯋꯥꯐꯝꯗꯨ ꯃꯅꯥ ꯑꯃꯅꯤ ꯅꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯂꯩ ꯃꯔꯦꯝꯕꯤ ꯑꯁꯤ ꯑꯩꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯅꯥꯎꯇꯣꯡꯒꯤ ꯋꯥꯈꯜꯁꯤ ꯀꯥꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯐꯩ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯎꯠꯄ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯈꯣꯏꯑꯣꯏ ꯇꯣꯝꯄꯣꯛꯇꯨ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯤꯜꯂꯗꯨꯅ ꯈꯪꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯎ ꯁꯨꯕ ꯃꯌꯥꯝꯗꯨ ꯈꯔ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯜꯂꯒ ꯆꯠꯅꯅꯕ ꯁꯥꯔꯤꯕ ꯊꯣꯡ ꯑꯇꯦꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯊꯣꯡ ꯑꯃ ꯁꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯟꯅ ꯂꯥꯛꯅꯔꯝꯃꯤ ꯑꯆꯧꯕꯅ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦꯗ ꯏꯌꯥꯝꯕ ꯏꯅꯤꯡꯊꯧꯅ ꯅꯨꯃꯤꯠ 10ꯅꯤꯗ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯌꯥꯝꯕ ꯑꯩꯈꯣꯏꯕꯨ ꯃꯁꯤꯕꯨ ꯅꯨꯃꯤꯠ 10ꯅꯤꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯂꯣꯏꯗꯕ ꯌꯥꯗꯕꯅꯤꯅꯦ ꯍꯦꯛ ꯂꯣꯏꯕ ꯉꯝꯗꯕꯗ 이닝통ꯅ ꯑꯩꯈꯣꯏꯒꯤ ꯂꯨꯔꯦꯟꯁꯤ ꯀꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯉꯥꯡꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯊꯕꯛ ꯃꯌꯥꯝꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯃꯌꯥꯝ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯨꯗꯅ ꯂꯩꯊꯣꯛꯀꯨꯝꯁꯤꯀꯣ ꯅꯨꯃꯤꯠ 10ꯅꯤ ꯑꯁꯤꯗ ꯊꯣꯡꯁꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯑꯋꯥꯐꯝꯗ ꯇꯥꯒꯤꯗꯧꯔꯤꯕꯅꯤꯅꯦ ꯃꯁꯤ ꯈꯪꯅ ꯊꯕꯛꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯀꯣ ꯃꯥꯅꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯁꯨꯖꯟꯁꯤ ꯃꯌꯥꯝ ꯑꯩꯁ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯋꯥꯕ ꯌꯥꯅꯗꯦꯀꯣ ꯑꯁꯤ ꯍꯥꯏꯅ ꯎ ꯁꯨꯕ ꯃꯌꯥꯝꯗꯨ ꯋꯥꯕ ꯈꯪꯗ ꯊꯣꯡ ꯑꯗꯨꯕꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯈꯣꯏꯑꯣꯏ ꯇꯣꯝꯄꯣꯛꯀ ꯃꯥꯒꯤ ꯅꯛꯅꯕ ꯐꯝꯅꯥꯏꯕ ꯈꯔꯒ ꯇꯧꯁꯦꯝꯗ ꯀꯅꯥ ꯊꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯀꯨꯞꯄ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯃꯥꯜꯅ 이닝통 ꯅꯅꯥꯏ ꯑꯩꯗꯤ ꯇꯧꯁꯦꯝꯒꯤ ꯈꯣꯡꯆꯠꯁꯤ 이닝통ꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯐꯝꯅꯥꯏꯕ ꯑꯃ ꯊꯥꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯐꯝꯅꯥꯏꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ 이닝통 ꯅꯅꯥꯏ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦꯕ ꯍꯥꯏꯌꯨ ꯇꯥꯁꯤ 이닝통 ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯑꯣꯏꯅ ꯍꯦꯛꯇ ꯊꯥꯔꯁꯤ ꯀꯔꯤꯅꯣꯗ ꯈꯨꯔꯥ ꯃꯅꯥꯎ ꯏꯕꯨꯡꯉꯣꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯅꯤꯡꯊꯧꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖ ꯉꯥꯏꯔꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯕꯨ ꯇꯧꯁꯦꯝꯗ ꯑꯃꯨꯛ ꯊꯥꯖꯤꯜꯂꯨꯔꯕꯗꯤ 이닝ꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯅꯕ ꯇꯥꯟꯖꯥ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯣꯏꯗ꯭ꯔꯣ 이붕어 ꯄꯥꯃꯦ ꯅꯪꯕꯨ ꯈꯨꯔꯥꯅ ꯍꯥꯏꯗꯧꯔꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯩꯗꯧꯔꯒꯦ ꯄꯥꯃꯦꯜ ꯆꯦ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣꯁꯤ
핑곶키노바 ꯇꯞꯊꯧ ꯏꯇꯥꯎ ꯄꯨꯔꯦꯜꯁꯨ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯄꯣꯔꯝ ꯌꯥꯠꯄꯗ ꯍꯩꯁꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ ꯄꯨꯔꯦꯜ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯅꯦ ꯏꯇꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯒꯨꯝꯗꯅ ꯄꯥꯃꯦꯜ ꯅꯪꯁꯨ ꯇꯞꯊꯧ ꯈꯨꯔꯥꯁꯤ ꯄꯣꯔꯨꯝ ꯌꯥꯠꯄꯗ ꯌꯥꯝꯅ ꯍꯩꯕꯅꯤ ꯈꯨꯔꯥꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯤꯁꯤ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯕꯗ ꯆꯥꯎꯔꯝꯕ ꯄꯥꯃꯦꯜꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯄꯨꯔꯦꯜꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯗꯤ ꯊꯣꯏꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯅ ꯆꯠꯇꯦꯗ ꯆꯨꯝꯅꯒꯤ ꯏꯅꯤꯡꯊꯧꯒꯤ ꯐꯅꯕꯗ ꯈꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤꯗ ꯈꯨꯔꯥ ꯑꯗꯨꯒꯤ ꯁꯔꯨ ꯈꯨꯔꯥꯅ ꯈꯜꯂꯤꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯑꯇꯩ ꯅꯠꯇꯦꯗ ꯇꯧꯁꯦꯝꯒꯤ ꯈꯣꯡꯆꯠꯁꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯑꯣꯏꯅ ꯊꯥꯔꯒ ꯂꯝꯕꯤꯗ ꯈꯨꯟꯅꯦꯛꯇ ꯍꯥꯟꯅꯕ ꯑꯣꯏꯅ ꯁꯤꯜꯂꯁꯤ ꯏꯇꯥꯎ ꯃꯗꯨꯅꯕꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯌꯥꯝꯅ ꯐꯔꯕ ꯊꯕꯛꯅꯤꯅꯦ ꯑꯉꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯈꯨꯅꯦꯛ ꯅꯦꯛꯄ ꯍꯥꯏꯕꯁꯤ ꯑꯀꯟꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯑꯈꯟꯅꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦꯅꯦ ꯏꯅꯤꯡꯊꯧ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ ꯅꯅꯥꯏꯅ ꯑꯗꯨꯃꯛ ꯈꯪꯅ ꯑꯍꯩꯕ ꯃꯤꯍꯥꯠꯄ ꯈꯔ ꯃꯈꯣꯏ ꯈꯔ ꯍꯦꯛꯇ ꯅꯦꯛꯂꯛꯀꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯆꯥꯟꯕꯗ ꯃꯗꯨꯃ ꯐꯅꯕ ꯁꯤꯜꯂꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯦꯟꯁꯤꯜꯂꯁꯤꯀꯣ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗꯨ ꯅꯤꯡꯊꯧꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯅꯍꯧꯔꯝꯃꯤ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛ ꯑꯗꯨꯁꯨ ꯃꯀꯣꯛꯇ ꯐꯤ ꯑꯃꯨꯕ ꯑꯃ ꯀꯨꯞꯁꯤꯜꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒꯗꯤ ꯗꯔꯕꯥꯔꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯅꯍꯥꯗꯨ ꯇꯧꯁꯦꯝꯗ ꯌꯦꯡꯁꯤꯟꯅꯕ ꯆꯠꯅꯕ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ ꯗꯔꯕꯥꯔ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯛꯅꯔꯛꯄꯗ ꯐꯝꯅꯥꯏꯕ ꯈꯣꯝꯕꯗꯨ ꯇꯞꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧꯒꯤ ꯉꯁꯤꯒꯤ ꯋꯥꯔꯦꯞ ꯑꯁꯦ ꯃꯅꯨꯡꯗ ꯂꯧ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯀꯣ ꯍꯩ ꯐꯝꯅꯥꯏꯕ ꯇꯞꯅ ꯂꯩꯀꯣꯜ ꯑꯣꯏꯅ ꯈꯟꯅꯔꯨꯔꯁꯤ ꯐꯒꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯇꯨꯡꯒ ꯃꯥꯡꯒ ꯊꯣꯛꯅꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯅꯣꯡꯊꯣꯟꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯅꯍꯥꯟꯅ ꯇꯧꯁꯦꯝ ꯆꯠꯂꯅꯤ ꯇꯥꯕꯗ ꯄꯦꯟꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯕꯥꯕꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯦ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯅꯔꯅꯤꯅꯦ ꯕꯥꯕꯥ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯃꯁꯤꯗ ꯇꯥꯅꯕ ꯁꯤꯜꯂꯤꯕꯅꯤꯗꯅ ꯏꯕꯨꯡꯉꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯕꯥꯕꯥ ꯅꯪꯁꯦ ꯃꯇꯧ ꯃꯥꯟꯗꯅ ꯂꯥꯂꯣꯡ ꯁꯤꯟꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯕꯥꯕꯥ ꯑꯗꯨꯕꯨꯗꯤ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯄꯥꯅꯤꯗꯅ ꯑꯁꯤ ꯍꯥꯏꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯄꯦꯟꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯅꯣꯛꯂꯗꯨꯅ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯂꯥꯂꯣꯡ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯅꯍꯥꯗꯨ ꯃꯅꯥꯏ ꯃꯁꯤꯟ ꯈꯔꯒ ꯂꯣꯏꯅꯅ ꯇꯧꯁꯦꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯥ ꯇꯨꯔꯦꯜ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩꯒꯤ ꯂꯝꯕꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯕ ꯃꯈꯣꯏ ꯈꯔꯅ ꯍꯥꯕꯨꯡ ꯃꯔꯛꯇꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯍꯩ ꯂꯝꯃꯤꯆꯥ ꯃꯤꯍꯥꯠꯄꯁꯤꯡꯁꯦ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯨꯅꯨ ꯍꯥꯠꯂꯣ ꯂꯣꯏꯅ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯏ ꯈꯨꯝꯂꯤꯕꯁꯤꯡ ꯑꯗꯨꯒ ꯑꯐꯪ ꯍꯦꯛꯇ ꯌꯥꯟꯊꯠꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯃꯃꯥꯏ ꯈꯨꯝꯕ ꯑꯃꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯅꯍꯥ ꯃꯍꯥꯛꯀꯤ ꯕꯨꯛꯆꯦꯞ ꯑꯗꯨꯗ ꯊꯥꯡꯅ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯅꯍꯥꯗꯨ ꯃꯌꯥꯗꯒꯤ ꯑꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥꯏ ꯈꯨꯝꯕ ꯑꯗꯨ ꯊꯥꯡ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯂꯒ ꯑꯇꯩꯗ ꯑꯣꯟꯁꯤꯜꯂꯒ ꯍꯩ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯊꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯏ ꯈꯨꯝꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯃꯅꯥꯏ ꯑꯁꯥꯟꯕ ꯈꯔꯒ ꯂꯣꯏꯅꯔꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄꯁꯤꯡꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯆꯥꯅ ꯌꯨꯅꯩꯗꯨꯅ ꯅꯨꯡꯉꯥꯏꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯒꯤ ꯈꯨꯕꯝ ꯑꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯀꯗꯕ ꯏꯅꯥꯎꯇꯣꯟꯕꯨꯁꯨ ꯑꯩꯅ
미 타독라가 하는그라바니나 오직디 까나마따나 아이기 람비에시다 아이옛 아픈 까나마따나 비락라로 이닝토 농아이비요 이닝토기 람비다우이티 까나마따나 아예라pan 피락라로 아드나 나나이 코이나 하이도 하이보 농아이비요 농아이비요 싶다네 이닝토 ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯅꯥꯍꯦꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯑꯃꯅ ꯇꯍꯥꯇꯥ ꯆꯦꯜꯂꯛꯂꯗꯨꯅ 이닝토 이닝토 ꯍꯥꯏ ꯅꯍꯥꯛꯅ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯍꯥꯏꯌꯨ 이닝토 ꯐꯝꯅꯥꯏꯕ ꯅꯣꯡꯊꯣꯟꯕꯗꯨ ꯂꯥꯟ ꯍꯧꯔꯛꯂꯦ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ 이닝토 ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯁꯤꯡ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯣꯅꯦ ꯊꯤꯜꯂꯕꯅꯤ ꯐꯒꯅꯤ 이닝토 나나이기 와칼다디 란탱나버기 무ಹು르 아루온 발람이다 시엔히버는 파가니 간세 헤이 아찬바 모두 까나로이 아루온 발람비에두디 마키 마사노피 파자비 파자토나도 강레드나 마하가 로이나 강바니 아찬바 모두나디 까나로이 ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯂꯗꯨꯅ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡ ꯃꯁꯦꯟ ꯇꯥꯎꯊꯤꯡꯃꯥꯡꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯄꯨ ꯊꯥꯡꯒꯤ ꯈꯨꯠꯊꯥ ꯑꯃꯨꯛꯇ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯕꯨ ꯃꯌꯥꯏꯗ ꯀꯛꯂꯝꯃꯤ ꯈꯨꯠꯁꯨ ꯌꯥꯎꯗ꯭ꯔꯕ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯎꯄꯥꯏ ꯂꯩꯇ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯤ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯨꯔꯦꯝꯕꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯧꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ 하이 아톰바 마부 림나 타가노 ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯨ ꯅꯍꯥꯛꯃꯛꯅ ꯑꯗꯨꯁꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯅꯍꯥꯛꯃꯛꯅꯁꯨ 이닝토 ꯅꯠꯇꯦ ꯅꯪꯗꯤ ꯍꯧꯖꯤꯛ ꯁꯤꯗꯧꯒꯤ ꯈꯞ ꯈꯞ ꯆꯤꯡꯂꯤꯕ ꯈꯪꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯏꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯁꯣꯝꯅꯇꯒꯤ ꯋꯥꯗꯨꯕꯨ ꯍꯥꯏꯕ ꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯅꯍꯥꯟꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯄꯨꯔꯛꯂꯗꯨꯅ ꯂꯥꯟꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯥꯎꯊꯤꯡꯃꯥꯡ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯊꯥꯖꯗꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯨꯔꯦꯝꯕꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯁꯥꯔꯗꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯅꯤ ꯑꯩ ꯂꯩꯃꯔꯦꯝꯕꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯗꯤ ꯌꯥꯝꯕꯨꯡꯅ ꯅꯠꯇꯦ ꯅꯪꯒꯤ ꯅꯄꯥ ꯂꯝꯃꯣꯏ ꯑꯁꯤꯅꯅꯤ ꯀꯩ ꯍꯥꯏꯕ ꯑꯗꯨꯝ ꯍꯦꯛꯇ ꯑꯩꯒꯤ ꯏꯄꯥꯗ ꯃꯔꯥꯜ ꯊꯪꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯔꯥꯜ ꯊꯪꯖꯤꯟꯕ ꯑꯩ ꯅꯈꯣꯏ ꯀꯅꯥꯅꯣ ꯂꯧꯃꯩ ꯑꯁꯤꯒꯤ ꯍꯨꯏ ꯑꯣꯏꯕ ꯐꯝꯅꯥꯏꯕ ꯈꯣꯝꯕꯗꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯟꯁꯤꯜꯂꯛꯎ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯕꯨꯡꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯔꯤꯕꯁꯤ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯃꯗꯨꯇ ꯅꯠꯇꯅ ꯑꯩꯅ ꯇꯧꯁꯦꯝ ꯍꯦꯛ ꯆꯠꯂꯒ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯗꯁꯨ ꯅꯄꯥꯕꯨꯡ ꯑꯁꯤꯅꯅꯤ ꯑꯗꯨꯗ ꯅꯠꯇꯅ ꯐꯝꯅꯥꯏꯕ ꯄꯨꯔꯦꯟꯕꯨꯅ ꯌꯥꯝꯕꯨꯡꯗ ꯍꯤꯒꯥꯏ ꯋꯥꯏꯁꯤꯟꯕꯁꯨ ꯅꯄꯥꯕꯨꯡ ꯂꯝꯍꯨꯏ ꯑꯁꯤꯅꯅꯤ ꯅꯄꯥꯕꯨꯡꯒꯤ ꯃꯔꯥꯜ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯂꯝꯃꯤꯁꯥ ꯂꯥꯟ ꯍꯧꯔꯤꯕꯁꯤꯡꯁꯤ ꯑꯝꯇ ꯂꯦꯝꯅ ꯊꯥꯒꯅꯨ ꯇꯥꯎꯊꯤꯡꯃꯥꯡ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯗꯨꯅ ꯆꯦꯟꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯅꯍꯥꯟꯅ ꯃꯃꯥꯡ ꯊꯪꯗꯨꯅ ꯆꯣꯡꯁꯤꯜꯂꯒ ꯊꯜꯂꯛꯄꯗꯒꯤꯗꯤ ꯆꯦꯟꯐꯝ ꯂꯩꯇ ꯑꯗꯨꯃ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯐꯠꯇꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ